Hanmamagta dangasigi puning warol taram mijeng tabiri besing punamapu jam sarwazamna taram nuksari konona kurumjari asigi puning warol tormasigi dama season azariba kogi number 9077282001 handokchari loinana Toromasida video call gi damakta saru yabining basengi khudong chaba thamjariba number 7005707808 hariba number sisu screen da leijare asigi sanduk chariba thoromse 90.0 wahung radio da lanthok chaba madi iscom da 129 days KTV Elite TV GTPL cable loinana Diamond TV Facebook amadi YouTube masig hakta na thana Manipur online radio amadi khusem radio da lanthok chaba thorom ni thoromge hobu makta da nukti gi phongliba pawche singi headlines kra tentang na pijari ahan mada sanale pakta ge lokho chari kangpopi da hen ba security force tajin kre total shutdown manung da nupi singna NH tingbagi khongjang changsin kre asi baksang lokiroi SP sindok da bani haiba warol lai Finance Minister na Manipur ke budget parliament ang si putogadori Manipur da PR thamkibagi ayaba lawna ba resolution su putokani hari amaromda punihing mina se haina lawriba singbo pangal sonbo oina lawganu haina akoijam bimol na phongdokre constitution ngang na chatpang ngamloidabu oragadi India da lebiru no haina Jai Kumar na phongdokre loinana MSG gi bus tongduna chatlubada kangpopi da siramgadore haina mohona phongdokpa warol yauri loinana phongphong sanalepak ki mapauda Lanungi politics ti lengak pai basing dana toram ledana haiba warol masu yauri asi kakta na tana nukti gi phong ma tonga tonga no pau se khara gi headlines khara su tentak na pijari mapomoi ba pau pusparani livestream na miam da bibikre loina na asi gi panam gi headlines su Kuki Purup Singh Indian citizen amani haina lorabadi center na lori liba Philip yafam thoi haina waija kumana phong do warol yauri Itune conflict nate lamdamasigi yalomi kanjana na ba ihong ni haina MLA RK Imona phongdok warol de yauri Koki zo sing matam kakta shutdown makhatana dumak sathari amanga ta thokraba laisang sing semjana na ba thorang lokot na ba honarak pa thagali ima kondong laremi thogalup loinana Narol ge thawdangi headlines asu Koki constitution khonggaung na bagi thawong da security force ki YL Kati Tharubagi Mayok ta chathakiba total shutdown kangpo PSP Mathabak Paiduna Inkre Haiba Warol Nihori NIA na Mawalok de Chaikiba Koki terrorist shutdown ki khongjang yauduna army bu chaikre Loinana Sakhangdaba singna Saijang Koki village chip kaptuna halam le hari masakhangdaba khulai Paibasena Kangpopi district ki manung channa leiba cycle Saijang village ki chip ama masagi mayumda nongmaina kaptuna halam le Hariba thaudo adu ngarang numidang pung mapan makhairom tabada thokibani sakhangdaba singna nomai kaptun halamba Saijang village chip adugi maming Lalthang Dimngel kawi masagi chei hombadara tare lom sure pawsina haribadi mahak numidang masagi memda leiring ede sakhangdaba mioi khara laktuna mahapu kokthokloga maram amata taktun nomaina kaptun hatkibani hauzik phawbugi oina kanana halambano haiba kariguma chapchaba paw mata khangma ngamdri hari ani suba tangka ki parliament budget mifam ngasidagi horagani Manipur ge finance budget minister na puthok lagani haiba warol yauri konga pa phaba yaro athu matamda lengak semo haina tonga tongan mafam singda wakat mifam chathakre loinana lengak pari bulu singba singasi lamdam sig lehaw na taba ground reality khangba wali haiba warol yauri pagak sawi khaida koki militant singna CRPF ta attack satharakre haiba wafam masu yauri loinana kanglai pak ki maira gi headlines asu security force na mafam kada combing operation chathaduna khulai ke amarum phagat kre koki tabam mafam singda total shutdown chathakibagi state asigi mapangal Mapal lamda chatkadaba passenger puba amadi poche puba gari singda kodong chadaba kaya amaru mayokna le haiba papaw masu yauri loinana hoyal empau gi headlines asu sorchan purgi team on sang da CRPF ta posan oi kapsalak tune tek tokre koki lamentu men terrorist singi thona handri ngasi parliament ta president role gi proclamation namasung budget pothok lagani haiba waro center na phamu harga phamu lepor ga lepalu chingba singdi Ano Fizon Cheselaga Torok Labasu, Halak Lori the Banana MP Bimola Fondorokli. India citizen or the free moment a yopam to e, Yaning the Sing, Cookie Sing, Nanning Tobo Yabamafum Sing, the Sapi Crow have NPP Wafam, Loinana. Foxy Waramasum Kungapa Pabagi. Wakat Mipam, Satari Kunong Larimbi, Togalup no more the Tobimal Kango Lugly Haiba Yauri. Loinana. Ponofongi headlines Sasu. Manipur ki budget president role lauto ki bagi house da wafam putogadori haiba wafam total shutdown na koki jo tabam fam sida mahoksa ki punchida kaiba pikre SP transfer tongna na taksil haiba warol yaur doina na micha ki free moment koki no pisina mai thiba pikre na mono phongdokri loina na
ꯃꯩꯇꯩꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯕꯗꯤ ꯑꯁꯣꯟꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ ꯕꯤꯃꯣꯜꯒꯤ ꯋꯥꯔꯣꯜ ꯌꯥꯎꯔꯤ ꯁꯤꯒ ꯂꯣꯏꯅꯅ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎꯗ ꯇ꯭ꯔꯝꯞꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯅꯔꯦꯜꯁꯤꯡ ꯂꯧꯈ꯭ꯔꯕꯗꯤ ꯖꯦꯂꯦꯟꯁꯀꯤꯒꯤ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯄꯨꯟꯁꯤ ꯂꯦꯜꯂꯛꯄ ꯌꯥꯏ ꯅꯥꯇꯣꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯔꯁꯤꯌꯥꯅ ꯗ꯭ꯔꯣꯟ ꯐꯦꯛꯇꯔꯤ ꯁꯥꯒꯗꯧꯔꯤ ꯑꯃꯔꯣꯝꯗ ꯔꯥꯗꯔꯅ ꯐꯥꯕ ꯉꯝꯂꯣꯏꯗꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝ ꯐꯥꯎꯕ ꯊꯥꯗꯕ ꯉꯝꯕ ꯌꯨꯑꯦꯁꯀꯤ ꯇꯔꯨꯛꯁꯨꯕ ꯖꯦꯅꯦꯔꯦꯁꯟꯒꯤ ꯕꯣꯝꯕꯔ B-21 ꯇꯦꯁ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯁꯨꯁꯥꯏꯠ ꯑꯦꯇꯦꯀꯔ ꯑꯃꯅ ꯋꯥꯏꯠ ꯍꯥꯎꯁꯇ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯄꯗ एजेंटꯁꯤꯡꯅ ꯀꯥꯞꯊꯈ꯭ꯔꯦ ꯄꯨꯇꯤꯟ ꯀꯤꯕꯗꯒꯤ ꯅꯥꯇꯣꯅ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭रे ꯂꯣꯏꯅꯅ ꯁꯤꯔꯤꯌꯥꯗ ꯁꯤꯚꯤल ꯋꯥꯔ ꯑꯃꯨꯛ ꯍꯧꯔꯛꯇꯨꯅ ꯕꯥꯁꯔ ꯑꯜ ꯑꯁꯗꯀꯤ ꯁꯄꯣꯔꯇꯔꯁꯤꯡ ꯑꯃꯗꯤ ISIS ꯁꯧꯒꯠꯄ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄ ꯂꯥꯟꯗ ꯃꯤꯑꯣꯏ 100,000 ꯉꯔꯥꯡ ꯑꯃꯨꯛ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯚꯤल ꯋꯥꯔ ꯑꯃꯨꯛ ꯀꯟꯁꯤꯜꯂꯛꯈ꯭रे ꯍꯤ ꯂꯥꯛꯁꯤꯟꯕꯗ ꯃꯤ 2 ꯁꯤꯈ꯭रे 143 ꯂꯣꯝꯅ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯃꯦꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯃꯥꯏꯒ꯭ꯔꯦꯟ ꯀꯌꯥ ꯄꯨꯗꯨꯅ ꯂꯥꯛꯄ ꯍꯤ ꯃꯔꯤ ꯁꯃꯨꯗ꯭ꯔꯗ ꯂꯥꯛꯁꯤꯟꯕꯗꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒ ꯃꯤꯑꯣꯏ 133 ꯂꯣꯝꯗꯤ ꯍꯧꯖꯤꯛ ꯊꯤꯕ ꯈꯪꯗ꯭ꯔꯤ ꯍꯥꯏꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯃꯥꯏꯒ꯭ꯔꯦꯟꯠ ꯑꯦꯖꯦꯟꯁꯤꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯂꯣꯏꯖꯔꯦ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯍꯦꯗꯂꯥꯏꯟꯁ ꯈꯔ ꯃꯌꯥꯝꯒꯤ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯅꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯗ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯣꯄꯤꯛꯁꯤꯡꯗ ꯄꯨꯈꯠꯂꯛꯅꯅꯕꯒꯤꯗꯃꯛ ꯊꯝꯖꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯍꯥꯟꯕꯗ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯁꯤꯗ ꯑꯗꯣꯝꯅ ꯄꯨꯛꯅꯤꯡꯗ ꯐꯥꯎꯕꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨꯗ ꯀꯃꯦꯟꯠ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯇꯧꯕꯤꯗꯨꯅ ꯊꯧꯔꯝ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯌꯨ YouTube live streaming ꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ 263 ꯇꯔꯥꯝꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯁꯟꯗꯣꯛꯆꯕꯗ ꯏꯟꯇꯔꯅꯦꯠꯅ ꯑꯩꯈꯣꯏꯗ ꯑꯄꯟꯕ ꯌꯥꯝꯅ ꯄꯤꯈꯤꯕ ꯃꯔꯝ ꯑꯣꯏꯔꯒ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯁꯨ ꯍꯟꯖꯟ ꯍꯟꯖꯟꯅ ꯂꯥꯛꯄ ꯀꯌꯥ ꯃꯔꯨꯝ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯁꯣꯏꯗꯅ ꯊꯣꯛꯄꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯃꯨꯛ ꯁꯦꯝ ꯁꯥꯖꯈ꯭रे ꯔꯦꯗꯤꯑꯣꯒꯤꯗ ꯑꯄꯟꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯃꯔꯛꯇ ꯑꯄꯟꯕ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯉꯥꯛꯄꯤꯒꯅꯤ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯊꯧꯔꯝ ꯊꯥꯔꯤꯉꯩ ꯃꯇꯝꯗ ꯍꯟꯖꯟ ꯍꯟꯖꯟ ꯂꯥꯛꯂꯒꯗꯤ इंटरनेट यादबनी हाइना लौबिनबसु नोलुक्चरी लोइनना इंटरनेट यारक्तब मतम अमदि सर्वर यारक्तबददि कोइगी थोरमसी हंजन हंजन साइ ngang मतेक नत्रग इसैदुदा दुमक तत्तना दुम लाकनी हाइबा वाफमसिमसु थमजरी अनाना थागचरी पुनमक थोरमसिदि याउबिरिबसिंग कॉल तोबियु थोरमसिदि सरुगाबियु अखोगी नंबर हांगदोक्तुना थमजरी लाइव त मियो चहुम हेना लेबिबा अनाना थागचरी अदुगा असिगी थोरमसिदा फेसबुक लाइव त लिंक सिन बिरगलिबसिंग रेडियो द ताबिरिबसिंग टीवी चैनल द येंबिरिबसिंग अनाना थागचरी रानी चनुना ngasi थोरमसि शेयर तोबिबगिदमक हानिंगा लेतना थागचरी रानी चनुबुसु अदुगा ngasi थोरमसि रोमासनी माइबमना खोगी फॉलोअर म ओबिबा हाइबा तारे ngasi दगी YouTube अंगापिगनी फेसबुक की पेज असिदा हेलो Aham, sang luktari damin TV wa radio sa tagatari sang test tawbirakna sa ni ku birakta toilo wa nga sa ngang biram do du tajabriam no ngai sa hoi khangdaba khoina tan tawdaba mayam ama haibiran ma do sa hello tabi bo sa tajai adu tamda sa mani ju hana tagatari sa tabadi yam nungai khoina kai inta khangmoda ko tabu sin do khoi lai hai ko ja chugumba ngani khoni ha khoi ka sin te khangde ba sar ko sa man ngi hal ma myam do atin nungai akhoi de wakhan bin lukhi loina ma khoi de khangja de ba 그 차 지금 타겟들이 차는 진짜 남비네 떠보도 그 차 아니 타겟들이 차 타겟들이 매담 남노아제 ngasi face to face 다수 루파 정화 수빵 비럭प니 स्पॉन्सर ता यावबिरक पाय हम नुंगाइजै हेलो याम तौ gai याम तौ के तौ ने सोम द पैसा दो लोक कैसो काइदे अखोय अदुना ने अदुना खुदोन पोट का पीबा ngamjariba डायमंड डोनर्स ना अदुगी सेन खरा काइथोक जबा कोइना वाना खक्तगी नतना डायमंड चाखनबा मियाम द कानबा पिरदि यारे दनको डायमंड डोनर्स ना कोइ प्रोग्राम से पांगथोक तदन लेबदुदगी डायमंड डोनर्स तो कोइ खनर मतुंग दा कोइ चिनाउसिंग अस्करिगुम खरदि कानबा थबक तौसी हायदनको अदुमाइ तौजरि जानि थागचै ताबदि याम नुंगाइजै सा अतुंगसु दम तौबियो सा तोइना फेस टु फेस तो कोइ पुनिंग लोक्सिंग याम ओएबा खुदाक को थागचरि मथंगी ओजा प्रेमानंद लाकनबा सेम सारी लोगी हाइतारे कोइ यूनिवर्सिटी की ओजा प्रेमानंद मुक लाइव तो कोइ पुरोंग होनजरी डायमंड डोनर्स ना मधु खक्तन नते डॉक्टर सिंह अते होनजरगे हो सासी हालागा पे खि हानिंगाय ते थमजरगे सा को थागचरि नुंगाइजै थोरम सरुगाबिरु तंगी कॉलर द खुदोंग चाबा पिजरी मरांग कॉल फंगबसिंग दिंग से लेपिसि अदुगा
ꯀꯣꯜ ꯐꯪꯗꯕꯁꯤꯡꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯃꯤꯟꯅꯁꯤ ꯃꯌꯥꯝꯅ ꯅꯨꯡꯇꯤꯒꯤ ꯀꯣꯜ ꯐꯪꯕ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯇꯥꯔꯤꯕꯁꯤꯡꯅ ꯅꯨꯡꯇꯤꯒꯤ ꯇꯧꯕꯁꯤ ꯅꯨꯡꯉꯥꯏꯇꯦꯅ ꯍꯦꯛꯇ ꯍꯥꯏꯕꯁꯨ ꯌꯥꯎꯋꯦꯕ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯁꯤ 이동원 선생님이랑 비행기 해보려는 지나왔던데 괜히 밥을 잘 ꯇꯔꯥꯝ 먹고 ꯂꯧꯆꯔꯤꯁꯦ 있더니 ꯍꯥꯏꯕꯤꯌꯨ 그녀기 한덕기 내가 이제 상나시 상나 아마 프로그램 아마 방송하니나 떠오르바 이남 필로트마 그것이나 ꯄꯨꯡ ꯐꯥꯅꯕꯅ ꯀꯟꯅ ꯂꯥꯡꯉꯤꯕꯁꯦ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤ ꯁ꯭ꯇꯨꯗꯤꯑꯣꯁꯦ ꯂꯣꯏꯔꯀꯥꯟꯗ ꯏꯁꯩ ꯁꯛꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯈꯔ ꯀꯩꯅꯣ ꯁꯨꯔ ꯐꯖꯅ ꯈꯔ ꯇꯥꯕ ꯀꯥꯡꯕꯨ ꯇꯧꯍꯟꯒꯅꯤꯅ ꯈꯟꯅꯕꯒꯤ ꯄꯣꯠꯁꯦ ꯁꯛꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯣ ꯅꯤꯡꯕ ꯊꯨꯡꯗꯗꯨꯅ ꯂꯩꯕꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯃꯄꯨꯡ ꯐꯥꯔꯅꯤ ꯍꯥꯏꯕꯒꯤ ꯏꯆꯦꯅ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯏ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯔꯐꯣꯔꯃꯦꯟꯁ ꯎꯠꯅꯤꯡꯕ ꯃꯌꯥꯝꯗꯣ ꯎꯠꯆꯔꯅꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯗ ꯅꯨꯡꯉꯥꯏꯕ ꯄꯣꯛꯏ ꯃꯗꯩꯗꯨꯗ ꯏꯆꯦꯅ ꯈꯤꯇꯪ ꯈꯟꯅꯕꯒꯤ ꯄꯣꯠꯁꯦ ꯋꯥꯗ ꯊꯥꯡꯒꯠꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯖꯁ ꯊꯝꯃꯒꯦꯅ ꯈꯜꯂꯒꯁꯨ ꯑꯗ ꯄꯩꯁꯥꯒꯤ ꯄꯩꯁꯥ ꯉꯥꯛꯇꯅꯤ ꯍꯧꯖꯤꯛꯁꯦ ꯏꯟꯁꯇ꯭ꯔꯨꯃꯦꯟꯁꯤꯡ ꯄꯣꯔꯛꯏꯕ ꯌꯩꯔꯤꯕ ꯊꯤꯜꯂꯤꯕ ꯃꯌꯥꯝꯗꯨꯒꯤꯁꯨ ꯄꯩꯁꯥ ꯄꯤꯗꯕꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯅꯣꯒꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤꯁꯨ ꯃꯄꯨꯡ ꯑꯣꯏꯔꯅꯤ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯖꯁ ꯑꯃ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯇꯥꯔꯒꯗꯤ ꯄꯩꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯅ ꯄꯤꯅꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯅꯕꯁꯨ ꯄꯣꯛꯏ ꯑꯗꯨꯒꯤ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯇꯤ ꯂꯩꯖꯗꯕꯅꯤꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯆꯥꯔꯠꯇꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯗ ꯑꯣꯏꯅ ꯈꯟꯕꯤꯔꯣ ꯍꯥꯏꯔꯒꯁꯨ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯊꯤꯕ ꯌꯥꯕꯒꯤ ꯄꯣꯠꯁꯦ ꯑꯗꯨꯝ ꯂꯩꯖꯩ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯃꯁꯨ ꯈꯟꯅꯕꯒꯤ ꯄꯣꯠꯁꯦ ꯂꯩꯖꯩꯌꯦꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯅꯥꯊꯩꯔꯒ ꯊꯝꯃꯒ ꯑꯩꯈꯣꯏꯅ ꯀꯩꯅꯣꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯀꯤ ꯑꯣꯏꯅ ꯑꯗꯒꯤ ꯗꯥꯏꯃꯟ ꯐꯦꯃꯤꯂꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯃꯌꯥꯝꯗ ꯎꯅꯅꯕꯒꯤ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯑꯣꯏꯅ ꯊꯝꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯋꯥꯈꯜꯗ ꯈꯟꯅꯖꯩ ꯑꯗꯣ ꯃꯌꯥꯝꯒꯤ ꯃꯣꯠꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯩꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯏꯆꯦꯅ ꯊꯝꯖꯔꯤꯕꯁꯦ ꯏꯆꯦ ꯀꯝꯄꯤꯇꯤꯁꯟ ꯀꯩꯝꯇ ꯂꯩꯇꯦꯗ ꯆꯨꯝꯅ ꯊꯧꯔꯝꯗꯣ ꯍꯣꯏ ꯄꯥꯡꯊꯣꯛꯄ ꯈꯛꯇꯅꯤ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯅ ꯇꯧꯕꯗꯤ ꯃꯁꯤ ꯇꯧꯁꯨ ꯇꯧꯍꯟꯖꯅꯤꯡꯗꯦ ꯑꯗꯨꯅ ꯀꯝꯄꯤꯇꯤꯁꯟ ꯑꯣꯏꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄꯔꯐꯣꯔꯃꯦꯟꯁ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯑꯒ ꯃꯌꯥꯝꯅ ꯇꯥꯕꯤꯕ ꯌꯦꯡꯕꯤꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯋꯥꯔꯕ ꯃꯇꯝꯅꯤ ꯂꯥꯟ ꯃꯇꯝꯅꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯅꯤꯡꯕ ꯑꯝꯇ ꯊꯨꯡꯅꯕ ꯄꯣꯠ ꯅꯠꯇꯦ ꯁꯦꯟ ꯊꯨꯝꯒꯤ ꯐꯤꯕꯝꯁꯨ ꯐꯠꯁꯤꯜꯂꯛꯇ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯐꯤꯕꯝꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯅꯤꯅ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯄꯣꯠꯁꯨ ꯅꯠꯇꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯄꯣꯊꯥꯅꯕꯒꯤ ꯑꯣꯏꯕ ꯄꯣꯠꯇꯅꯤ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯣ ꯃꯇꯝ ꯁꯥꯡꯕꯗꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯇꯤꯚꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯅ ꯂꯣꯏꯔꯕ ꯃꯇꯝꯗ ꯏꯄꯥꯅꯁꯨ ꯇꯧꯒꯦꯅ ꯈꯟꯕ ꯄꯣꯠꯇꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯃ ꯄꯥꯡꯊꯣꯛꯑꯒꯗꯤ ꯃꯄꯨꯡ ꯐꯥꯎꯅꯔꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯎꯅꯤꯡꯕ ꯄꯣꯠ ꯂꯩꯅꯈꯤꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯔ ꯃꯈꯩ ꯎꯖꯕꯅꯤꯅ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯍꯥꯏꯕꯒꯤ ꯄꯨꯛꯅꯤꯡ ꯍꯔꯥꯎꯕꯁꯨ ꯄꯣꯛꯆꯩꯌꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯃꯄꯨꯡ ꯐꯥꯅꯅꯕꯒꯤ ꯄꯣꯠꯇꯣ ꯑꯗꯨꯝ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯏꯆꯦꯅ ꯁꯤꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯊꯝꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯍꯥꯟꯅ ꯐꯣꯝ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕ ꯄꯣꯠ ꯅꯠꯇꯕ ꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯌꯥꯎꯒꯗꯧꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯇꯔꯤ ꯁꯤꯁꯇꯦꯝ ꯑꯣꯏꯅ ꯃꯥꯏ ꯃꯤꯡꯁꯦ ꯂꯣꯏ ꯊꯥꯗꯔꯒ ꯃꯗꯩꯗꯨꯗ ꯂꯧꯈꯠꯂꯛꯄ ꯄꯣꯠꯇꯨꯅ ꯑꯗꯨꯝ ꯁꯦꯔꯤꯌꯦꯜ ꯋꯥꯏꯁꯇꯣ ꯑꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗꯨꯒꯤꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯃꯥꯒꯤ ꯑꯣꯏꯅꯗꯤ ꯄꯤꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯕꯁꯦ ꯏꯆꯦꯅ ꯊꯝꯖꯅꯤꯡꯉꯤ ꯁꯤꯗꯪ ꯏꯆꯦꯅ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯌꯦꯡꯁꯦ ꯀꯔꯤꯅꯣ ꯐꯗꯧꯕ ꯃꯌꯥꯝ ꯈꯟꯅꯔꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯌꯥꯝ ꯂꯨꯍꯟꯒꯨꯝꯁꯦ ꯑꯗꯨꯝ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯣꯝꯄꯤꯇꯤꯁꯟ ꯅꯠꯇꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯅꯍꯥꯟꯒꯤ ꯏꯁꯩꯗꯣ ꯃꯁꯛ ꯎꯗꯦ ꯍꯧꯖꯤꯛꯅ ꯃꯁꯛ ꯎꯔꯒ ꯂꯩꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯩꯁꯥ ꯂꯧꯗ꯭ꯔꯁꯨ ꯌꯥꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯦꯟꯗꯣ ꯄꯨꯊꯣꯛꯑꯒ ꯊꯧꯔꯝꯗꯣ ꯁꯤꯟꯀꯥꯟꯗ ꯂꯨꯄꯥ 10,000 ꯍꯦꯟꯅ ꯆꯪꯉꯦꯕ ꯋꯥꯔꯤꯐꯥꯎꯕ 100ꯃꯨꯛ ꯆꯪꯕꯗꯣ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯑꯒ ꯃꯌꯥꯝ ꯏꯁꯩ ꯁꯛꯑꯣꯅ ꯊꯥꯗꯣꯛꯎꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯁꯦ ꯌꯥꯝꯗꯕꯗ ꯃꯤ 100ꯒꯤ ꯃꯊꯛꯇ ꯂꯥꯛꯀꯅꯦꯕ 100 ꯍꯦꯟꯅ ꯂꯥꯛꯇꯥꯔꯗꯤ ꯄꯨꯡ 10 ꯍꯦꯟꯅꯦꯕ ꯄꯨꯡ 10 ꯂꯥꯏꯚ ꯇꯧꯔꯛꯄ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯐꯪꯁꯟ ꯅꯠꯇ꯭ꯔꯒ ꯗꯣꯅꯔꯁ ꯃꯤꯠ ꯇꯧꯀꯥꯟꯗ ꯃꯤ 35 ꯃꯤ 100ꯗꯤ ꯑꯗꯨꯝ ꯂꯥꯛꯑꯦꯕ ꯑꯗꯣ ꯁꯨꯝ ꯃꯤꯡꯗꯤ ꯆꯟꯁꯤꯜꯂꯦ ꯊꯦꯡꯅ ꯂꯥꯛꯑꯕꯅꯤꯅ ꯈꯔ ꯑꯔꯥꯞꯄꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯁꯛꯄ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯆꯠꯈꯤꯕꯁꯨ ꯌꯥꯎꯏ ꯋꯥꯔꯧꯕꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯂꯥꯛꯄꯅ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯄꯤꯖꯕ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯐꯖꯅ ꯏꯁꯩ ꯁꯛꯄ ꯃꯌꯥꯝ ꯂꯩꯔꯤꯁꯤꯡꯗꯣ ꯃꯥꯒꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯃ ꯀꯥꯈꯠꯂꯒ ꯁꯛꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯄꯤꯖꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯑꯩꯈꯣꯏꯅ ꯄꯤꯅꯅꯕ ꯈꯟꯅꯅ ꯍꯣꯠꯅꯖꯕꯅꯤ
aduna madugidamak haitare sindok sinjingidamak 300 haitare ko adumadi kumedam talo tamada taroga adum pisalakanda dum yare ado everything punamak singa se aduna silakadoni hojikti toromasi mi yamdri khai lurise mi su yamdri mi taramukti uchina jin sure ado makhata abadi kai lakadono yemina se hello mi ngamade lefom habisi. Good afternoon, James. I mean, Tomba to Sanborn. We could from Canada later to Sanborn later. Nana, she called over the reasons. Mamang Ha Mukimaya, the Puggy is a competition. Dugi program, Range, my partner Pantokre. A city program, Pantoki visit. ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃ ꯗꯥꯏꯃꯟ ꯇꯤꯚꯤꯁꯤ ꯄꯨꯈꯠꯅꯤꯡꯗꯅ ꯅꯅꯥꯎꯅ ꯑꯁꯤ ꯀꯣꯜ ꯇꯧꯖꯔꯝꯅꯤ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡꯁꯦ ꯈꯤꯇꯪ ꯅꯅꯥꯎ ꯊꯝꯖꯔꯒꯦ ꯍꯥꯏꯗꯤ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯀꯣꯟꯁꯨꯂꯦꯁꯟ ꯑꯣꯏꯅ ꯌꯥꯎꯔꯤꯕ ꯃꯤꯈꯣꯏ ꯂꯣꯏꯅ ꯑꯦꯛꯁꯀꯔꯁꯟ ꯄꯨꯕꯤꯔꯅꯤ ꯑꯗꯒꯤ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯄ꯭ꯔꯥꯏꯖꯇꯤ ꯇꯣꯉꯥꯟꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯄ꯭ꯔꯥꯏꯖꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯎꯟꯗꯦꯁꯟ ꯗꯦ Meitei Society Foundation Day April Day 6 numisida price actually limited yentuane duga akhogi excursion gi numisina day 23 March ki 23 sida tek guide irang phrangsna ke stokdar gadi chatna bagi matam se sigi numisida lepe Sunday numita asmaina program se makoi shinjare hidida chalaiba participants in khurima arabo khurima che khogi lan Loromagi, Yanotobo, Koitariba, Silly Langiba, Wiki Society side, Tegi Loina Potoga, Angelina, Sigipo, Solon, sponsor to the Nevas. Sigipo, Sitodori, Adon Hana, Tazemski, Diamond TV, the Puka Krakanda, Sigipose, Angibina, Togre, Habesima, Rangs is a competition, the Pantokre, Habesima, Tazemski, Diamond TV, Tongs that Nanauna. पोसे तथागरे हैजमा खंगानिंग बै ngasi na no call tawjaramni gamnoje sumba khudong chaba Diamond TV si programs da sumba gi pose phangan bai gi damakta Diamond TV haininga letena nanau gi site madi Meitei Society gi miok sindaga haininga leten thagatpa chari thank you aduga khoi gi hojik Manipur gi irang sai ba tari ngarang na thokriba akhoi gi free movement asigi potsida free movement akhoi Manipur manung da Manipur Meitei macha khakki natna Manipur macha Manipur indigenous people sing aseng mi oitaragadi free movement chathok tasin yabagi pots heda yaningdre mi sing sidi Manipur macha aseng ba oibra oidabra habi question jama nanawi side gi question jama hangjaningi Manipur macha me ama oitaragadi free movement Manipur la tawba yare haina home minister gi yathang pi threi bije asida yeningai maram di leita haina nanawi side gi si waje thamjaningi wase mayam hainingi adubu hairuba matamda khetang soiki bayau taragadi Dazimki Sigi channel Sigu Kalakanda was a Kitang Padaranga Hong the Taragadi. I am an Angang Potuna, so the Dazimki channel, another one TV channel is the time I could put in. You have been in Choi the Bungam, the Thank you, Tomba. I am no other Tomba, I will go. Hoi, Yaminasi, Lan Manung Ninoco, the Bo. Tolis a Koy, my Kadi positive boy, of a Wakan loan, a Magaluna, Kongtang Tang, whenever they made habits at Panative and Angi, Kongjang dos Raitare. Ababani, Nuxibagi Maruma Pangi, Ibatare. Centerna high with the Koi in Manevo. Centerna no Piu, Koi Pirico, or the Mogisu, or Yanaru the Mogi and Pedri, like Kogi, Karale, Hori, Colia, do the Hive Legaso, other Manung do Ore, Amore, Moina Hive the Quito River, Centerna Hive the Koi was Boyari, Itare. Other Mois on the Sassi have a Cochalo, have late Sanabonagi, Fox, Kimi, Mahamasanabanaki, Shokopan Mayogani, Habadagi, Chalan Kidawani, Adoga Garito Salusiari, Dr. Mohon. I am also competing a Sigi Cosirong with Warigas Libya. Thank you so much, Tomba. Aduga Pangtoki essay competition, Adugi the Makona Manapi Bigani and Sotapire. Shinbio Lambu, Makan Makangi, Aduga, Relucam the Lady Bangang singing the Mak Habitai, Other Makogi is a Pony Wakal the Karahong Nabagi, Aduga, Tagachari, and Shinbi Lambu.
ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯐꯣꯡꯗꯣꯛꯄꯤꯌꯨ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯊꯝꯖꯈꯤꯕ ꯍꯦꯗꯂꯥꯏꯟꯁꯤꯡ ꯑꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯗꯣꯝꯅ ꯑꯗꯨꯝ ꯋꯥ ꯍꯥꯏꯕꯤꯕ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯃꯗꯨꯗ ꯋꯥ ꯍꯩꯕ ꯍꯩꯖꯗꯕꯁꯤꯡꯗꯨꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯊꯃꯣꯏꯗ ꯐꯥꯎꯖꯕ ꯋꯥꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯝ ꯂꯩꯖꯩ ꯉꯔꯥꯡ ꯀꯣꯜ ꯐꯪꯈꯤꯕꯁꯤꯡꯗꯤ ꯂꯦꯞꯄꯤꯔꯒ ꯐꯪꯍꯧꯗꯕꯁꯤꯡ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ 700-5707-808ꯇ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯁꯔꯨꯛ ꯌꯥꯝ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗꯗꯤ ꯑꯩꯈꯣꯏ ꯁꯤꯖꯤꯟꯅꯖꯗꯦ ꯃꯗꯨꯗꯤ ꯚꯤꯗꯤꯑꯣ ꯀꯣꯜ ꯈꯛꯇꯒꯤꯅꯤ ꯍꯥꯏꯔꯤꯕꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯤꯒꯦ ꯍꯥꯏꯕꯗꯨ ꯌꯥꯅꯤ ꯑꯗꯨꯒ ꯃꯗꯨꯗ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯀꯣꯜꯗꯨ ꯅꯠꯇꯕꯗꯨꯗ ꯀꯣꯜ ꯇꯧꯁꯟꯕꯤꯒꯅꯨ ꯑꯗꯣꯝꯗꯗꯤ ꯀꯣꯜ ꯑꯩꯈꯣꯏ ꯐꯣꯟꯗꯨ ꯁꯝꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩ ꯈꯟꯕꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯁꯩ ꯈꯟꯕꯒꯤꯅꯤ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤ ꯐꯣꯟꯁꯦ ꯀꯩꯅꯣꯗ ꯑꯣꯏꯅ ꯇꯧꯕꯤꯔꯣ 700 ꯑꯗꯨꯗ ꯇꯧꯕꯤꯔꯛꯀꯅꯣ 9077282001ꯗ ꯇꯧꯕꯤꯔꯛꯑꯣ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯌꯥꯝ ꯇꯧꯔꯛꯑꯦ ꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯑꯁꯣꯝꯗꯅ ꯐꯣꯟꯁꯦ ꯂꯥꯛꯇꯕ ꯑꯗ ꯅꯝꯕꯔꯁꯦ ꯈꯪꯗꯕꯒꯤꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅ ꯊꯧꯔꯝꯁꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯖꯔꯤꯕꯁꯤꯗ ꯑꯣꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯅꯣꯂꯛꯆꯔꯤ Hello. Hello. Minga Laifong haibiu. Ai Kosibaidagine koi Bisembu district Kosibaido. Oh, Mingdi kari ko bibano. Oh, ai inakta kawe. Oh, tapiu kari ba number haibini. de khan number de khan dara koi icha bi bidia de sob ya maga dije. Hoi hoi. Amno ngai. Adu lawaga sum tawja kwa thagi thauram je koi ju loi ta de ama de jawje de ka su ko. Hoi hoi. And loi ta de pungning waron de taramin. Amno ngai jai. Ade nga sayo ai na icha bi bidia dagi bidia number am te piyo number do law thoki de adu karam mono ju khang de koi na ju phone to na taw bon na tan na koi khang de ade icha bi de nga chi ji tv number se Hoi hoi. ai gan tat prajin je ai jo taw ko ne ba sar ge thauram ji jam nunga jai ne ga ko ju nunga na ta ya si thara ga ko ju hingol chu ba ade sum tam jari ko ju sa ne ge pungam makhai gi kita taya gi tai loin tai ko Ahing jam nungai atheng bagi inspector tayai. adu tai adagi nonga adu tai loi ta de yen jam nungai ge are Tagachari. ko sibai da sar hal ama ipan gi lami haibado Hoi hoi. pung gi waron dam tai ba adagi ꯑꯩꯈꯣꯏꯗꯤ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯐꯣꯟ ꯃꯆꯥꯁꯦ ꯄꯥꯏꯕꯅꯤꯅ ꯐꯣꯟ ꯑꯆꯧꯕꯗꯣ ꯄꯥꯏꯗꯕꯅꯤꯅ ꯀꯩꯝꯇ ꯈꯪꯗꯔꯦꯕ ꯍꯣꯏ ꯑꯗꯩ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯗꯗꯤ ꯑꯗꯨꯝ ꯇꯥꯖꯕ ꯑꯩꯅ ꯕꯤꯖꯥꯡ ꯅꯍꯥꯟ ꯑꯣꯏꯅꯥꯝꯒꯤ ꯏꯄꯥ ꯂꯩ ꯍꯥꯏꯕꯅꯦ ꯁꯥꯗꯣ ꯑꯁ ꯏꯅꯝꯃꯗꯤ ꯌꯥꯝ ꯈꯪꯉꯝꯃꯤ ꯑꯩꯁꯨ ꯇꯥꯅꯤꯡꯉꯤꯗꯤ ꯋꯥꯔꯤ ꯅꯣꯡꯃꯗ ꯇꯥꯏ ꯁꯦꯠꯀꯁꯦ ꯈꯥꯡꯅ ꯉꯝꯕꯖꯥꯠ ꯅꯠꯇꯦ ꯍꯣꯏ ꯍꯣꯏ ꯔꯦꯗꯣ ꯁꯦꯠ 3 ꯐꯥꯡꯕꯤꯗꯣ ꯇꯥꯔꯝꯃꯦ ꯑꯗꯒꯤꯗꯤ ꯈꯥꯡꯅ ꯉꯝꯗ꯭ꯔꯦꯅ ꯃꯆꯥ ꯑꯃꯃꯨꯛ ꯂꯩꯔꯦ ꯁꯦꯠ 2 ꯇꯧꯕꯤꯗꯣ ꯑꯗꯣ ꯆꯥꯔꯖꯔ ꯌꯥꯎꯕꯗꯣ ꯑꯝꯇꯪ ꯂꯩꯔꯗꯤ ꯁꯦꯠ ꯇꯤꯡꯉꯣꯏꯗꯧꯅꯤꯅꯦ ꯑꯧ ꯃꯁꯤ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯨꯛ ꯌꯦꯡꯉꯒꯦ ꯂꯨꯄꯥ 500 ꯃꯨꯛ ꯄꯤꯕ ꯆꯥꯔꯖꯔ ꯌꯥꯎꯕ ꯂꯩꯕꯅꯦ ꯑꯗꯣ ꯑꯗꯨꯅ ꯈꯔ ꯄꯤꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯐꯥꯅꯤ ꯐꯖꯅ ꯅꯨꯡꯉꯥꯏꯅ ꯐꯥꯅꯤ 500 ꯃꯨꯛ ꯄꯤꯕꯗꯣ ꯑꯗꯨ ꯆꯥꯔꯖꯔ ꯌꯥꯎꯔꯣꯗꯣ ꯉꯥꯏꯍꯥꯛꯇꯪ ꯆꯥꯔꯖꯇꯣ ꯐꯣꯟ ꯆꯥꯔꯖꯔ ꯑꯃꯅ ꯆꯥꯔꯖ ꯇꯧꯁꯜꯂꯒ ꯅꯣꯡꯃ ꯆꯥꯔꯖ ꯇꯧꯈꯤꯕꯗ ꯅꯨꯃꯤꯠ 2-3ꯒꯨꯝꯕꯒ ꯆꯠꯄꯅꯦꯕ ꯐꯖꯅ ꯇꯥꯔꯗꯤ ꯅꯣꯡꯃ ꯑꯗꯨꯝ ꯆꯠꯄꯅꯦ ꯃꯀꯣꯛ ꯑꯌꯨꯛꯇꯒꯤ ꯃꯨꯊꯠꯇ꯭ꯔꯗꯤꯀꯣ
ꯑꯗꯩ ꯑꯩꯅ ꯕꯤꯖꯌꯥꯗ ꯍꯥꯏꯔꯦ ꯏꯅꯝꯃ ꯏꯁꯩ ꯈꯟꯕꯒꯤ ꯑꯩ ꯏꯁꯩ ꯈꯟꯕ ꯈꯣꯠꯄꯒ ꯑꯩ ꯍꯩꯖꯗꯦ ꯑꯩ ꯑꯗꯩ ꯐꯤꯂꯝꯒ ꯏꯁꯩꯒ ꯑꯩ ꯃꯊꯣꯡ ꯃꯔꯝ ꯈꯪꯅꯗꯦ ꯑꯗꯨꯒꯨꯝꯕꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯍꯩꯇꯦ ꯑꯗꯨꯒ ꯄꯨꯡꯒꯤ ꯋꯥꯔꯨꯝꯒꯤꯗꯣ ꯑꯗꯨ ꯅꯝꯕꯔꯗꯣ ꯄꯤꯌꯣꯅ ꯑꯗꯨ ꯇꯧ ꯑꯗꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯁꯥꯔꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤ ꯑꯩꯅ ꯍꯥꯏꯕ ꯀꯣꯁꯤꯕꯥꯏꯔꯣꯝꯒꯤ ꯕꯤꯖꯌꯥ ꯍꯦꯛ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯑꯣꯏꯁꯅꯨ ꯑꯃ ꯑꯣꯏꯁꯅꯨ ꯀꯣꯁꯤꯕꯥꯏꯔꯣꯝꯒꯤ ꯌꯥꯎꯗꯕꯁꯦ ꯕꯤꯖꯌꯥ ꯅꯪꯗꯤ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯨꯒ ꯈꯨꯡꯒꯪꯒꯤ ꯏꯆꯦ ꯕꯤꯅꯣꯗꯤꯅꯤꯒꯗꯤ ꯁꯩꯔꯦꯡꯒ ꯊꯤꯕ ꯈꯣꯠꯄꯗꯣ ꯏꯆꯦ ꯕꯤꯅꯣꯗꯤꯅꯤꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯩ ꯇꯧꯒꯦ ꯇꯧꯕꯁꯦ ꯑꯩ ꯅꯝꯕꯔ ꯈꯪꯗꯗꯅ ꯇꯧꯔꯦ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯕꯤꯖꯌꯥꯒꯁꯦ ꯅꯣꯛꯑꯦꯕ ꯑꯩꯁꯨ ꯋꯥꯔꯤ ꯁꯥꯕꯗ ꯁꯥꯔꯒꯤ ꯊꯧꯔꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤꯌꯦ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯧ ꯇꯥꯕꯤꯌꯨ ꯅꯨꯡꯉꯥꯏꯕꯤꯌꯨ ꯁꯤ ꯍꯥꯏꯔꯒ ꯑꯧ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤ ꯑꯩꯈꯣꯏꯁꯨ ꯁꯥꯔ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯁꯥꯔ ꯍꯣꯏꯁꯨ ꯅꯥꯗꯕ ꯌꯦꯛꯇꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯗꯨꯒ ꯈꯪꯍꯟꯕꯤꯔꯛꯄꯁꯦ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯈꯤꯕ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯧꯔꯝ ꯃꯥꯏ ꯄꯥꯛꯄ ꯊꯧꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯧꯔꯝ ꯍꯧꯔꯛꯄꯒ ꯍꯦꯛ ꯍꯧꯕꯒ ꯏꯟꯇꯔꯅꯦꯠ ꯌꯥꯈꯤꯗꯗꯅ ꯃꯤꯅꯤꯠ 15 ꯊꯦꯡꯊꯈꯤ ꯏꯟꯇꯔꯅꯦꯠꯁꯤꯅ ꯍꯦꯛꯇ ꯍꯥꯏꯇꯥꯔꯦ ꯊꯕꯛꯁꯤꯗ ꯑꯩꯈꯣꯏꯗ ꯑꯄꯟ ꯑꯔꯥꯛꯁꯦ ꯍꯦꯛꯇ ꯑꯣꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯏꯟꯇꯔꯅꯦꯠ ꯅꯨꯡꯉꯥꯏꯇꯗꯅ ꯉꯁꯥꯏ ꯉꯥꯏꯍꯥꯛꯇꯪ ꯁꯔꯚꯔ ꯌꯥꯗꯗꯅ ꯇꯧꯔꯨꯔꯦ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯃꯃꯩ ꯊꯪꯗ ꯑꯃꯨꯛ ꯌꯥꯔꯦ ꯑꯗꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯀ꯭ꯌꯨꯖ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯗꯒꯤ ꯉꯥꯛ ꯄꯤꯅꯕ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯏꯟꯇꯔꯅꯦꯠ ꯕꯦꯖ ꯑꯣꯏꯕꯅꯤꯅ ꯏꯟꯇꯔꯅꯦꯠꯅ ꯍꯦꯛ ꯈꯤꯇꯪ ꯌꯥꯔꯛꯇꯕ ꯁꯔꯚꯔ ꯇꯧꯔꯀꯥꯟꯗ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯁꯦ ꯊꯦꯡꯊꯕꯁꯦ ꯍꯦꯛꯇ ꯊꯣꯛꯑꯦ ꯑꯗꯨꯒ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯄꯗ ꯊꯥꯡꯒꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯒꯣꯕꯤꯟ ꯀꯣꯜ ꯌꯥꯝ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏ ꯄꯥꯏꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯋꯥꯍꯪ ꯍꯪꯖꯒꯗꯕꯗꯨ ꯁꯦꯝ ꯁꯥꯔ ꯊꯝꯕꯗ ꯋꯥꯍꯪ ꯍꯪꯍꯧꯔꯔꯣꯏꯗꯧꯕ ꯃꯇꯝ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕ ꯑꯗꯨꯅ ꯐꯣꯟ ꯄꯥꯏꯈꯤꯗꯕꯅꯤ ꯑꯗꯨꯒ ꯃꯔꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯆꯤꯜꯅꯥꯎꯁꯤꯡꯒꯤ ꯀꯣꯜ ꯂꯥꯛꯄꯗ ꯌꯥꯝ ꯄꯥꯏꯕ ꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯀꯨꯏꯅ ꯁꯔꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯅꯦꯔꯦꯠ ꯇꯧ ꯂꯩꯕꯗꯣ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯊꯧꯔꯝꯗꯨꯗ ꯃꯌꯥꯝꯒꯤ ꯋꯥꯍꯪ ꯌꯥꯡꯅ ꯂꯧꯈꯠꯄ ꯉꯝꯈꯤꯗꯦ ꯍꯜꯂꯣ ꯏꯃꯥ ꯀꯩꯅꯥ ꯆꯥꯎꯕꯤꯅꯦ ꯏꯃꯥ ꯀꯔꯤ ꯋꯥꯐꯝ ꯊꯝꯕꯤꯅꯤꯡꯕ ꯃꯁꯤ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯩꯅꯦ ꯏꯁꯩ ꯈꯟꯕꯗꯣ ꯑꯩꯅ ꯅꯝꯕꯔꯗꯨꯁꯨ ꯄꯨꯊꯣꯛ ꯍꯩꯇꯕ ꯑꯉꯥꯡ ꯏꯕꯨꯡꯉꯣꯒꯤꯗꯣ ꯏꯁꯩ ꯃꯌꯥꯝ ꯏꯃꯥ ꯏꯕꯦꯟꯅ ꯁꯛꯄꯗꯣ ꯀꯌꯥꯝ ꯁꯛꯅꯤꯡꯉꯦ ꯑꯩꯅ ꯑꯗꯣ ꯑꯩꯗꯤ ꯅꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯒꯤ ꯏꯁꯩꯗꯤ ꯍꯩꯇꯦꯅꯦ ꯑꯩꯈꯣꯏꯗꯤ ꯅꯣꯠꯀꯤ ꯑꯣꯏꯅ ꯇꯧꯋꯤꯅꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣꯠꯀꯤꯁꯨ ꯑꯗꯨꯝ ꯁꯛꯄ ꯌꯥꯕ꯭ꯔꯣ ꯅꯣꯠꯀꯤꯗꯨꯁꯨ ꯃꯇꯦꯛ ꯑꯃ ꯍꯣꯏ ꯁꯧ ꯑꯗꯨꯝ ꯌꯥꯏꯌꯦ ꯍꯌꯦꯡ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯗꯨ ꯇꯧꯔꯀꯥꯟꯗ ꯑꯗꯨꯝ ꯁꯛꯄꯤꯌꯨ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎ ꯄꯥꯝꯕ ꯖꯒꯣꯏ ꯅꯨꯡꯒꯣꯏ ꯑꯗꯨꯝ ꯌꯥꯎꯕ ꯑꯩꯁꯦ ꯐꯅꯤ ꯃꯥ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯗꯨꯝ ꯌꯥꯎꯕꯤꯌꯨ ꯏꯁꯩ ꯁꯛꯅꯁꯤ ꯅꯠꯇ꯭ꯔꯒ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯀꯔꯤꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯄꯨꯁꯄꯔꯥꯅꯤꯒ ꯅꯤꯃꯂꯥꯒꯗꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯅꯨꯕ ꯑꯅꯤꯈꯛ ꯐꯪꯅ ꯅꯨꯡꯉꯥꯏꯕꯅꯤꯅ ꯅꯨꯡꯊꯤꯟꯒꯤꯗꯨꯒ ꯆꯤꯡꯒꯗ ꯇꯥꯔꯦ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯍꯟ ꯑꯅꯤꯗꯣ ꯃꯣꯏ ꯑꯅꯤꯅ ꯁꯥꯟꯅꯅ ꯂꯩꯔꯦ ꯍꯣꯏ ꯃꯥ ꯑꯍꯟ ꯑꯅꯤꯈꯛ ꯑꯗꯨ ꯑꯩꯅ ꯅꯣꯛꯑꯦꯅꯦ ꯊꯥꯏꯅꯒꯤ ꯂꯤꯀꯣꯟ ꯁꯥꯟꯅꯕꯒꯤ ꯋꯥꯔꯤ ꯇꯧꯅ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯛꯏꯅꯤ ꯈꯔ ꯀꯨꯏꯔꯦ ꯍꯥꯏꯅ ꯐꯅꯤ ꯃꯥ ꯊꯥꯒꯠꯆꯔꯤ ꯁꯥꯏꯇꯣꯟꯗꯒꯤ ꯃꯥ ꯀꯩꯅꯣ ꯆꯥꯎꯕꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯊꯧꯔꯝꯁꯤꯡꯗ ꯊꯋꯥꯏ ꯌꯥꯎꯅ ꯁꯔꯨꯛ ꯌꯥꯕꯤꯕ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯑꯃꯨꯛ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯁꯤꯒꯤꯗꯤ ꯊꯧꯔꯝꯁꯤ ꯄꯨꯡ ꯑꯃꯈꯛꯀꯤ ꯊꯧꯔꯝꯅꯤ ꯍꯥꯏꯇꯥꯔꯦ ꯄꯨꯡꯈꯥꯏ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯏꯟꯇꯔꯅꯦꯠꯇ ꯑꯩꯈꯣꯏ ꯁꯔꯚꯔ ꯐꯪꯉꯨ ꯌꯥꯗꯗꯅ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯈ꯭ꯔꯤ ꯔꯦꯗꯤꯑꯣꯗ ꯍꯟꯖꯤꯟꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗ ꯁꯦꯝꯖꯔꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯑꯩ ꯉꯔꯥꯡꯕꯝꯗꯒꯤ ꯏꯔꯣꯝꯕꯣꯏꯁꯤꯡ ꯉꯔꯥꯡꯕꯝꯗꯒꯤ ꯉꯁꯤꯅ ꯑꯍꯥꯟꯕ ꯀꯣꯜ ꯇꯧꯕꯤꯕ꯭ꯔꯣ ꯉꯁꯤꯅ ꯏꯍꯥꯟ ꯍꯥꯟꯅ ꯐꯪꯖꯕꯅꯤ ꯁꯥꯔ ꯑꯣꯖꯥ ꯊꯧꯔꯝꯁꯤ ꯀꯔꯤꯗ ꯇꯥꯕꯤꯒꯦ ꯐꯣꯟꯗ ꯇꯥꯕꯤꯕ꯭ꯔꯥ ꯇꯤꯚꯤꯗꯔꯥ ꯔꯦꯗꯤꯑꯣꯗꯔꯥ ꯑꯩꯁꯦ ꯁꯥꯔ ꯀꯩꯅꯣꯅꯦ ꯑꯩ ꯐꯣꯟꯗ ꯑꯣꯀꯦ ꯐꯣꯟꯗꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯉꯔꯥꯡꯕꯝꯗꯒꯤ ꯀꯣꯜ ꯇꯧꯔꯛꯄꯁꯤꯗꯤ ꯑꯍꯥꯟꯕꯅꯦ ꯍꯥꯏꯇꯥꯔꯦ ꯆꯦꯗ ꯏꯕ ꯌꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯤ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯇꯁꯦꯡꯅ ꯑꯩ ꯏꯁꯥꯁꯨ ꯕ꯭ꯂꯥꯏꯟꯅꯤ ꯑꯗꯣ ꯕ꯭ꯂꯥꯏꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯍꯥꯏꯖꯕꯗ ꯑꯩꯈꯣꯏ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯣ
ꯍꯧꯖꯤꯛꯀꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤ ꯍꯧꯖꯤꯛ ꯄꯤꯌꯥꯟꯕ ꯃꯔꯝꯅ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯗꯗꯤ ꯌꯥꯝ ꯋꯥꯖꯕ ꯍꯥꯏꯇꯥꯔꯦ ꯁꯥꯔ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯖꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯗꯤꯁꯦꯕꯜ ꯄꯥꯔꯁꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯆꯜ ꯏꯆꯦ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤꯔꯤ ꯃꯣꯏꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯉꯝꯕ ꯈꯣꯠꯄ ꯅꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯏꯔꯥꯡ ꯐꯔꯥꯡꯁꯤꯅ ꯈꯤꯇꯪ ꯐꯕ ꯑꯣꯏꯔꯒꯗꯤ ꯑꯗꯨꯒ ꯑꯗꯥꯒ ꯀꯔꯤ ꯀꯔꯥ ꯈꯤꯇꯪ ꯇꯧꯅꯕ ꯑꯗꯨ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯅ ꯑꯩꯈꯣꯏꯁꯨ ꯀꯩꯝꯇ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ ꯁꯥꯔꯁꯤꯡꯅ ꯑꯝꯇꯪ ꯋꯥꯈꯜ ꯃꯣꯏ ꯇꯤꯟꯁꯤꯟꯅꯔꯒ ꯍꯥꯏꯇꯥꯔꯦ ꯑꯣꯄꯔꯦꯁꯟ ꯄꯤꯅꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤ ꯑꯃꯨꯛꯇꯪ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯔꯒꯗꯤ ꯗꯤꯁꯦꯕꯜ ꯑꯣꯏꯖꯔꯤꯕ ꯑꯩꯈꯣꯏꯗꯁꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯀꯩ ꯈꯤꯇꯪ ꯇꯧꯖꯒꯗꯕ ꯏꯁꯩ ꯅꯣꯡꯃꯥꯏꯅ ꯆꯤꯡꯕ ꯑꯗꯒꯤ ꯂꯤꯂꯥ ꯃꯥꯅ ꯆꯤꯡꯕ ꯈꯤꯇꯪ ꯇꯧꯖꯕꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯆꯦꯠꯄ ꯁꯔꯀꯥꯔ ꯑꯃ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯥꯟꯇꯤ ꯂꯩꯕ ꯂꯩꯕꯥꯛ ꯑꯃꯇꯪ ꯑꯣꯏꯍꯟꯕꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯅꯦꯅ ꯍꯥꯏꯖꯕ ꯁꯥꯔ ꯀꯣ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯏꯁꯥꯒꯤ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯒꯤ ꯆꯍꯤꯁꯤ ꯍꯧꯖꯤꯛ ꯁꯥꯔ 50 ꯔꯟꯅꯤꯡꯅꯤ ꯁꯥꯔ 50 ꯔꯟꯅꯤꯡ ꯀꯔꯤꯅꯣ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯄꯥꯏꯕꯤꯔꯤꯁꯦ ꯀꯔꯤ ꯃ꯭ꯌꯨꯖꯤꯛ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯄꯥꯏꯕꯤꯕꯅꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯥꯟꯅꯗꯤ ꯑꯩꯁꯦ ꯐ꯭ꯂꯨꯠ ꯄ꯭ꯂꯦꯌꯔꯅꯤ ꯑꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯗꯨꯕꯨ ꯐ꯭ꯂꯨꯠꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯖꯗꯕꯅ ꯑꯩ ꯐ꯭ꯂꯨꯠꯇꯤ ꯊꯥꯗꯣꯛꯆꯔꯒ ꯍꯧꯖꯤꯛꯁꯦ ꯀꯤꯕꯣꯔꯗ ꯄ꯭ꯂꯦꯌꯔ ꯑꯣꯏꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯖꯕꯅꯤ ꯁꯥꯔ ओके कीबोर्ड करी सीरीज पाइबिरिगे कीबोर्ड से हजूजी आई यामाहा SX 700 and कीबोर्ड को कीबोर्ड ते दम याम फबा कीबोर्ड ने हाय तारे होय होय याम नुवाजे जा तो युम कई दे दम पानबिरब नत्रो जा युम कई दि पानजले सर अदो कनोदी अंगांग क्या लेबिरबा अदुगा मेदामना कई लमदे ओबिरबा कनोने आई इशा से अंखतनी सर नुपी मचा अंखतनी नुपी मचा मा एही कुन माथोनी थोय मु हायरे कॉलेज कारी दुदी हाय ओके जुजिके को कनो तो लोइना बिना करी लमदे ओबिबा लोइना बिसे कनोने आई इसागी ते युमबुदी तसेमदी आई उरिबोक्तगिनेबको अदुगा उरिबोक्तगी उदी खोगी कनोगी वाइकी कनोसिदा माई ओके और मोगी मफम सिदा लेयबो हुजिक अदुदी लोइना बिदि नॉर्मल अदम ओइबा नत्रो हाइबदि मिट ओबा नत्रो हाय मादि नॉर्मल अदु करी सोरुगा चारी हुजिकति म्यूजिक खोंबजु चत्रे हायरे अदुदी इमुंगदि करी होनबिरगा चाबिरिनो कनोने सुम मतमगी फंग अखोगी लौ मतमदने हे लौ खरे कुमगा होना जबा को अदि सुम मतमगी सुम मी हजाना पी कई यावबा खोपा केनो तोरगा कोला तो मतमगी होना जबा होय लोइना ngamnabo honajari haitare mayamna honariba dumaina koigi su ngamna honajari adubo oja hojiki social welfare na people policy ngam chonga dudi phajana dum phangbiri bro ja kamai tobi ase aigi oinadi hadak haugiba January gi date 14 da mayamgi changa rakhibada aigi ihan hanba aigi first life oina life first oina ko aigi ihan hana aigi apply to jabani mayamgi budi adum changam da change aikoigi kitang new kano oibani kama oibani na aikona kitang khandana changbire haitare adubu hojiki fibam sigi yenga agadi matung da chang sam udre haitare maramdi ko manipur chief minister hayado laikrabani na adi hairiba magi banner chidi chief minister gi sothar singi chengbang haibani adubu chief minister hayado laikrabani na masin lakkan haibagi thajabai wangbadi lakani chief minister di kano ne continuity ni sarkar haidi ko hoji tomano or su chawano or hana hudom se continuity ni adum chatkadoni congress na hudom so dum bjp na dum tawdoi ne aduga bjp na hudom so congress na dum tawdoi hoi maming matha on baga di yawi ko anyway adusu leire aduga chengen thauyen ga de dum phajana dum phangbiri bro ja khoigi tha gi cheng kilo manga ga phangbu dum phangbiri bro ai gi dikkan da phangbu le ji sar madudi kari kino dum afam du voter adai du ching da bagira ori pok ta ching bere kari kino hoy ai gi se phone ji kan ni work problem le habiu ja make sen an ta je habiu ai gi ta sen anau baga kan to pali ko anau baga ho pali na ka nung sabagi kan sisu yam khudung cha da ba tare adubu sabadi haure adubu loi tribagi kan omadi pi huji ko gi oina di kari gumbi inta di job ka chu kan to jada ba hai tare
पाइदब हाइतारे होय अदुबु जॉब कार्ड की ओरगसु अदुना तब चेंगेन थाउयेन माइ फंगबम थोकपदुदी लोइना बिसु दुमित अदुम नॉर्मल ओइजबनिना अदुगी मथक्तो ओजा मतम सुख सांगबजे ओजा करिगिनो याम कुइना फंगदना लेबिरमिजे दु मतम दो याम पामुगरे दोजा कनो तो सर मसे तौबगी बुदी कनो तो बनी मसे आइना खितंग कनो तो रुले हाइतारे आइना वाखल म खक तो जरूर है मरमदी आइना सिदे लेरगा आधार कार्ड कई छंजिन तौबगी कनो से 2024 की अप्रैल में साइड चेंज बन हाइतारे मरमदी कई गिनो हाइब कांदा ममांग चाहिदा कोई स्टेट की कनो न पीवा कोई सोशल वेलफेयर न पीवा सर्टिफिकेट को पाइजे पाइ सर्टिफिकेट से एड्रेस तदी सर्टिफिकेट से इवे एड्रेस दी उरिपो कोल लेकाय हाइना लेरे अदुगी पोचिंग साइगी आइना सेसिदा आधार निका संदो बखोतु ब तवरगदी सर्टिफिकेट तुगा आधार की कनो सिगे मानद्रगदी बेरा लेगरा हाइतना कनो तौदना आइना अदुमाइना कनो तौदुरु हाइ तारे अदुगो हुजिकी ओइनदी मसागी पोचे आइना 2000 की मे की डेट 21 दगी आई मफम सिदा लाखजबने आई सिदे कनो तौदबने अदुगी मथम दगी सुम सोंद बटन का यावुदा दगी सोंद कनो तौबुदा आइना आइना अदुम सेम की दवा हाइ तारे सा मसिम याम नोआइते ओजागी दो अदुम गैप यामना लई हाइ तारे को जा मफम होंबा कॉन्स्टिट्यूएंसी होंबा अदगी आइगी लेफम एड्रेस होंबा से अदुम लोइना फॉर्म नंबर सी लौबियो अदुगी फॉर्म नंबर दो तौबियो गाइना अखोइना गासे हम लाउगिबा हाइ तारे डीसी की खुतांग दे हम तौजखिबको अदो मतमदो याम सांगबनिना हाइ तारे अदो ओजाजो चही यांखै सुदोरे अदुगा हारिबो खुदोंग साबसिंग दो याम सांगला मतमजे फंगदना लेरमबदो अदुगी नुंगाइतबा हाइ तारे अदुगा मसी पुनमक्सो हाइ तारे अखोइना मदु फंगगदी खजिक्तंग ओरसु कानबा लेगदोरिनी गाना हाइजबा अदुगा अखोइगी हेल्थ कार्ड कुंबा अदुमसु फंगगा पाइसलगा थंबदुन फै हाइजरिबको होजिकदि तम्ब खंग लेबा नते अना ये काइसे तमगमदमने लोइनमक हेल्थ कार्डना लुपा लामा पुतोकबदुबदि ओइद्रे अदुरगसु अदुगिसु कार्ड सु मखल अनि लै मखनदुसु हाइ तारे मदु अखोइगी डिसेबल ओइबिरगा दिंग साइगी खुदोंग साबसे मदुदे हेना मक लौबा याननबगी करिनो चेनबी चोंबिबा अदुगा तौबदि होय ओजा चेनबा चोंबा हारिजे इसान हेक तौद्रिंगेदि होजिक मतमदा मीना तौबिबा इसे हेक्ता लेते अदो कनागुमा तौबिगे हारदि ईश्वरना चानबिगदोनि याम नुंगाइजे ओजा ngasi wari sanajaba fangjaba haiba tare adu artist ama oina awa ba khangli so takpere mung manung da hojik oiriba phibam thagachari ngasi gi oja gi pungning gi warol da oja gi punchiga mari leina ba wafam mayam na khanghan biramba ngairangbam da hojik leibiriba thagachari mathangi caller da khudong chaba pijari saruga biu मणिपुर दा मसिंग यामना लई अदुम मिट उजदबा हाइबा तारे मी मसिंग को हंदक चे खुगी पोनिंग वारो दा कॉल तोरकपदा कोई हाना खंगदबा अमनि अदुम थेंनै ngasi gi सिनाउ जिसु हाना खोइ थेंनबा लेते को हाना आकाश थेंनै दगी ननाउ थेंनै को तय तय खरा अदुम थेंनै चनबिदारानी होय अदुगा खोइ सि थोरम दा यावबदा थांगदगी गोबिन अदगी दि मेमचा थांगदगी को सुमाइना कॉल तौबिरगा कोई सिदे ब्लाइंड पर्सन गुम यावबसे मसिंग याम दि नत्ते दबु खरदि यावबने अदबु मरक सिदा खोइना मिंग अमुक्ता तादबा थोदो हाइतारे को नहान सुंगाइ खोंगदगी अमा तौबिरकपदनी अदा थोकमदगी सु मा तौबिरेको कॉल तौबियो थोरमसिदा सरुगाबियो मतम पुंखाइ ममुक लेजरी ngasi thorom da face to face ki thorom da mayam na mapung phan bi kibado khoi yam nungai jai oja khaide mani lak piram dana haitare oja khaide mani na su yamna khoi bu masang yamna leina haitare ko yamna thagat piram ni aduga khoina tawjari ba thabak te appreciation haitare adana miyam gi damak to hona ba khoina tawjari ba thabak ta aina masing thari ba channel mani ne ga na hairamba nang na haiba gi khongjom da lai bani ne ga na khongjom ta na go jana lak pi ba sinja langjaba khara होना जब खरा है बता रहे हराव हराव ना ऐ होना भी को हजिक योंगसाक मतम ने ना योंगसाक साबा सादब योंगसाक मुकलक पलेक्ते है तरी योंगसाक से येंग मत फजे सादरसु लंबी मताई दि योन मद को योंगसाक उरदि नुंगाई देना को हमना साबा गी दि कैसो मैम चारु बनते ओ योंगसाक सिंजु मचे न साबा से नुंगाई बदम नै को सिदै दि खले रंग फंगoi दोने मदै दि मोनिंगोन चको लाक पदै दि योंगसाक लाक तोइने नमाइ तौ दन को हेलो मेंगा मदे लै फम हाइबिसे
Hello, Sarah, ya po kay hindi ko yung mami. Taram lokchari tapiyo kari wafam haibiningi. Sa program niyo ko di am nungay bhai tar. Saruk ya janing mani adu ka hindi ko maga ay nagpong ko ham to ngi da do loi salam. Hoi. Anu aje numidangi matamda program do ko stop ko na dadana. Arang di thorom do ithoga thorom phangthok saki. Tapiyo tai kari kari haibiningi. Am nungay je sa na saruk ya ko jam marok ma to do ya biro hai ke to ko sa. Hoi hoi. Anu aje. Dagi isai chaku matamda koi ole da makut masa to do. Sa jo ha ke nga ka je to do. Sa ka so yara ka do man bhai tar. Yaro ke to bune da. Oh yaro ke to bune da phiba mam ta ro ne to. Ai ole le ningjang ko ji sa na nga ka sum ha ra ko da. Hoi hoi. Anu aje. Su hai je ke to ko ni sa. Thank you, thank you. Tagachari. Howie. Hello. Hello. Mingalay phong haibiyo. Pero kini ne mudra ko. Sangarangi tayai dubu mai thi phangdori bra wai wakanda. Wari di hangnaragum je. Wari di lithok pa yadam ni na. Mai thi ba phangdori bra je kari matang no khangdre. Nang dei achum phaje pa tor ko ngarang ni nga adu da. Radio ju kuning na thom na tai tra makha aroi badu. Kuning na thom dana radio onda graba. Well, I don't pok me mo na thamon tumba hingina. Adu khut hai ba thieng ba tari. Mut thire ta hau de matha thai. Mangda mi phunari ne na mingon da kuning thin ba da seng ma ki jum thangna na tuminari bi cha. Na khut hai ba kuning khut na thieng gi ba. Hoi hoi adu tawi haijaba na te wari je phajana tabi o ko. Mangda mi phunari ne kuning thin ba da tummi bi cha da kuning thille do adu tawrabra hanai de. Nam nung ajare radio on thare Thorom pangthok kana ba sa karin mitano ta hau ta ba la thok da. Thorom pangthok ni haiba kaisul lai jade thorom di no jun gi tang kun ga mari da pangthok da ba aduga koi tongan ba haiba tare mega isai sangna si ani sai sangna si ba thorom da saru ga ba sing aduga koi khangkhat la ga masana haiba tare yaubudi yai odu yaubudi di adu di ming chan ba khot pa haiba adagi lupa 300 kaina ba haiba ma lai tongana ko adu tongana tanabiro aduga koi degi number haiba tare ahang mo matam da call toroga lobiro aduga tanabi bi yani adu wafam china loirabro sina tai di kari kari haiba ning ba lai ri loi di loi jare sari thorom koi mong loi nungai na ta jari ahing gi jo adu di am nungai ye hoi hoi adu radio kuning na tindat padu bu sembirabro Siap kasi tau dia dalam kuna tiang ni mapam dalam tu benin. Oh, ay nga say kuhay do di tarak pa dagi. Oh, taja ning bertahu dah beri. Oh, kuon dagi ka tarak pa dagi nauri na ka pulma do. Uro ka tarak ka kai bam lay day niya. Lo ina say na tao do. Pasana kreng krang na do ko. Namnong si sana ipon sida thoki ba. Ay na radio om to baba radio om to lobiyo ka do ke baba radio om to lobiyo na. Ay na hay ba. Ada radio se ay na hay jaba do ay na interview do so radio ngi mapu urakte do. Adaida aina class 8 karak wadai da haitare 8 karak wadai do koi pabungna radio sembam dagi koi kani mai na male mai do dagi amadagi speaker amok amadai kenom loktho oga spoke sam sara pire radio se aduga radio se purak pada kai doge nat amta yaude nauri mari na sanki ro pire ko as aida dum harau re nga sai gi radio ta ba ya ba phangani na ko harau jabado radio do nauri mari ki ne teban do thamja debe to tuyi Masidi na kana ponte na ay pamung sumaina pamung ilay ba kok mana ki pamung do pulap sumain toro in kisan mane ba thori im toro sa sutalim toro ki re thame do saina katak tawe radio te na thar tum doi ne matak te matam du de khoi gi radio da hoji gi channel mayam lai ri ba sei nungai ba lai ga se lak pa nate do matam du de numidangi tarengkai paw le rani adagi di matam sei ama ani la ni
ꯑꯗꯨ ꯃꯇꯨꯡꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯔ ꯃꯂꯥ ꯒꯤꯠ ꯃꯂꯥ ꯀꯥꯏꯅ ꯇꯧꯕ ꯈꯔ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇꯅ ꯆꯤꯊꯤ ꯄꯥꯎꯈꯨꯝ ꯍꯥꯏꯕ ꯑꯃ ꯁꯤ ꯅꯠꯇꯅ ꯀꯔꯤꯝꯇꯗ ꯅꯨꯡꯉꯥꯏꯕꯁꯤ ꯂꯩꯔꯝꯄꯣꯠꯇꯦꯕ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯁꯤꯔꯤꯌꯦꯜ ꯀꯥꯏꯅ ꯃꯇꯦꯛ ꯑꯃ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯇꯩꯗꯤ ꯀꯔꯤꯝ ꯂꯩꯇ꯭ꯔꯦꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯀꯩꯅꯣ ꯀꯥꯏꯅ ꯇꯧꯕ ꯈꯔ ꯃꯗꯨ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯩꯔꯝꯗꯦ ꯑꯗꯩ ꯄꯨꯡ 10 ꯇꯥꯔꯀꯥꯟꯗ ꯉꯁꯤꯒꯤꯗꯤ ꯊꯧꯔꯝ ꯂꯣꯏꯖꯔꯦ ꯍꯥꯏꯔ ꯃꯨꯠꯈꯤꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯤꯅ 10 ꯐꯥꯎ ꯇꯨꯝꯕꯤꯕꯖꯥ ꯅꯠꯇꯦꯗꯣ ꯇꯥꯅꯤꯡꯉꯤꯕ ꯑꯗꯩ ꯔꯦꯗꯤꯑꯣꯁꯦ ꯀꯩꯗꯧꯅꯤ ꯂꯩꯗꯣꯏꯅꯤꯀꯣ ꯆꯦꯅꯦꯜ ꯍꯦꯟꯅ ꯐꯥꯁꯨ ꯐꯥꯗꯕꯗꯨꯗ ꯍꯤꯟꯗꯤꯒꯤ ꯆꯦꯅꯦꯜ ꯍꯤꯟꯗꯤ ꯂꯣꯟꯕ ꯑꯗꯩ ꯏꯪꯂꯤꯁ ꯉꯥꯡꯕ BBC ꯃꯇꯝꯗꯣ ꯅꯤꯡꯊꯤꯅꯨꯡꯉꯥꯏ ꯐꯥꯄꯣꯟꯇꯦꯗ ꯆꯥꯏꯅꯤꯁꯀꯤ ꯆꯦꯅꯦꯜꯁꯤꯅ ꯆꯤꯡꯖꯣꯡ ꯆꯤꯡꯖꯥꯡ ꯍꯥꯏꯔꯒ ꯃꯌꯦꯛꯁꯤꯅ ꯁꯦꯡꯈ꯭ꯔꯕ ꯆꯥꯏꯅꯥꯒꯤ ꯆꯦꯅꯦꯜ ꯆꯥꯏꯅꯤꯁꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯒꯅꯤꯀꯣ ꯑꯗꯨ ꯑꯣꯜꯂꯀꯥꯟꯗ ꯄꯨꯡ 3:30-4ꯒ ꯇꯧꯀꯥꯟꯗ ꯄꯨꯔꯕꯇ ꯁꯦꯕꯥ ꯑꯗꯒꯤꯗꯤ ꯑꯇꯩꯒꯤꯗ ꯑꯗꯒꯤꯗꯤ ꯊꯥꯏꯂꯦꯟꯒꯤ ꯑꯗꯒꯤ ꯆꯩꯅꯥꯒꯤ ꯑꯗꯩꯗ ꯃꯅꯤꯄꯨꯔꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯟꯗꯣꯛꯄ ꯈꯔ ꯂꯩꯌꯦꯕ ꯃꯗꯨ ꯇꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯒꯥꯏꯁꯦ ꯑꯋꯥꯕꯅꯤꯗ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯗ ꯇꯨꯝꯃꯨꯔꯒ ꯁꯨꯃꯥꯏꯅ ꯃꯥꯔꯒ ꯁꯨꯃꯥꯏꯅꯅꯦ ꯊꯥꯒꯦꯅ ꯄꯨꯡ ꯇꯥꯔꯦ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗꯨꯗ ꯃꯅꯤꯄꯨꯔꯤꯒꯤ ꯀꯩꯅꯣ ꯂꯥꯛꯄꯗꯣ ꯈ꯭ꯔꯤꯁꯇꯦꯟꯒꯤ ꯏꯁꯩ ꯂꯥꯛꯄ ꯌꯥꯎꯋꯦꯕ ꯑꯁ ꯇꯥꯒꯦꯅ ꯁꯨꯃꯥꯏꯅ ꯂꯩꯔ ꯊꯦꯡꯕꯗꯣ ꯅꯥꯎꯔꯤ ꯃꯔꯤꯗꯣ ꯅꯥꯟꯊꯣꯛꯑꯖꯥꯅꯤꯗꯅ ꯔꯦꯗꯤꯑꯣꯗꯣ ꯑꯝꯇꯪ ꯃꯈꯥꯗ ꯇꯥꯈꯤꯕꯁꯦ ꯈꯨꯔꯪ ꯒ꯭ꯔꯥꯡ ꯒ꯭ꯔꯣꯡ ꯒ꯭ꯔꯥꯡ ꯑꯁ ꯄꯨꯡꯁꯥꯠ ꯁꯥꯠꯂꯦ ꯑꯗꯨꯝ ꯃꯇꯝ ꯂꯣꯏꯔꯕ ꯊꯝꯕꯥꯜꯒꯤ ꯂꯩ ꯑꯗꯣꯔ ꯒꯣꯂꯥꯞꯀꯤ ꯂꯩꯗ ꯊꯦꯡꯉꯨꯕꯗ ꯂꯩꯅꯥꯅ ꯂꯩꯃꯥꯏꯗ ꯆꯣꯏꯖꯥꯏꯅꯔ ꯇꯥꯕꯗꯣ ꯔꯦꯗꯤꯑꯣꯗꯣ ꯂꯣꯏ ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯅ ꯄꯨꯂꯞ ꯈꯣꯝꯖꯤꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯕꯥꯗ ꯔꯦꯗꯤꯑꯣꯁꯦ ꯕꯕꯥ ꯑꯝꯇ ꯁꯦꯝꯍꯟꯕꯤꯔꯣꯅ ꯄꯤꯕꯗꯣ ꯑꯩꯈꯣꯏ ꯕꯕꯥꯅ ꯑꯗꯨꯝ ꯁꯦꯝꯕꯤꯌꯨ ꯌꯥꯔꯛꯇ꯭ꯔꯦ ꯁꯦꯝꯐꯝꯅꯁꯨ ꯍꯥꯏꯔꯦ ꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯁꯝꯖꯟꯅ ꯌꯥꯗꯣꯏꯅꯣ ꯌꯥꯔꯔꯣꯏ ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯁꯨꯡꯂꯩ ꯂꯩꯔꯛꯈꯤꯗ꯭ꯔ ꯃꯥꯜꯂꯦꯗ ꯑꯗꯨꯝ ꯑꯗꯩ ꯂꯩꯗꯕꯗꯨꯅ ꯀꯣꯟꯅ ꯔꯦꯗꯤꯑꯣꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯩꯔꯦ ꯑꯗꯩꯗꯤ ꯈꯔ ꯂꯩꯔꯀꯥꯟꯗꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ ꯀꯩꯅꯣ ꯀꯥꯔꯀꯥꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯀ꯭ꯂꯥꯁ 12 ꯀꯥꯔꯀꯥꯟꯗ ꯀ꯭ꯂꯥꯁ 12 ꯀꯥꯕꯒꯤ ꯍꯧꯔꯛꯄ ꯑꯩ ꯗꯨꯀꯥꯟ ꯐꯝꯃꯦꯅ ꯍꯥꯏꯕꯩꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯁꯤ ꯇꯤꯚꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯇꯤꯚꯤꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯑꯩꯈꯣꯏ ꯃꯥꯝꯃ ꯍꯣꯏꯅ ꯃꯣꯏ ꯀꯂꯔ ꯇꯤꯚꯤ ꯑꯃ ꯂꯩꯔꯦꯅ ꯍꯥꯏꯌꯦꯕ ꯑꯗꯩꯗ ꯃꯣꯏꯗ ꯌꯦꯡꯅꯔꯝꯕꯒꯤ ꯕ꯭ꯂꯦꯛ ꯋꯥꯏꯠ ꯑꯃ ꯂꯩꯌꯦ ꯃꯆꯥ ꯑꯃ ꯄꯣꯔꯇꯦꯕꯜ ꯃꯆꯥ ꯑꯃ ꯃꯗꯨ ꯑꯃꯨꯛ ꯂꯧꯔꯨꯔꯦꯀꯣ ꯀꯣꯜꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯋꯥꯔꯤ ꯁꯨꯝ ꯂꯤꯖꯔꯤꯅꯤ ꯅꯍꯥꯟꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗꯤ ꯌꯥꯎꯗꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯩꯗ ꯇꯤꯚꯤꯗꯣ ꯂꯧꯔꯨꯔꯦꯕ ꯑꯩꯅ ꯁꯥꯏꯀꯜꯗꯒ ꯇꯧꯔꯒ ꯕꯣꯔꯥꯅ ꯌꯣꯝꯁꯤꯜꯂ ꯄꯨ ꯂꯥꯛꯏꯅꯦ ꯇꯤꯚꯤ ꯃꯆꯥꯗꯣ ꯑꯗꯒꯤꯗꯤ ꯑꯩꯅ ꯊꯣꯛꯇꯧꯕꯁꯦ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯇꯝꯗꯣ ꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯃꯩꯁꯦ ꯈꯨꯅꯨꯡꯉꯥꯏ ꯑꯝꯇꯅꯤꯀோ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯇꯤꯚꯤ ꯁꯦꯝꯐꯝ ꯑꯝꯗ ꯂꯩ ꯇꯤꯚꯤꯁꯤ ꯕꯦꯇ꯭ꯔꯤꯅ ꯌꯦꯡ ꯌꯥꯒꯗ꯭ꯔꯥ ꯁꯤꯅꯦꯕ ꯀꯃꯥꯏꯅ ꯌꯥꯗꯣꯏꯅꯣꯗ ꯕꯦꯇ꯭ꯔꯤꯅ ꯌꯦꯡ ꯌꯥꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯣ ꯁꯅꯦ ꯑꯋꯣꯄꯥ ꯁꯥꯏꯅꯤꯀꯣ ꯇꯤꯚꯤꯒꯤ ꯃꯩꯁꯤ ꯃꯩꯗꯒꯤ ꯁꯨꯃꯥꯏꯅ ꯀꯣꯠꯂꯒ ꯃꯅꯨꯡꯗ ꯆꯪꯉꯒ ꯑꯦꯗꯥꯞꯇꯔ ꯑꯃꯅ DCꯅ ꯅꯠꯇ꯭ꯔꯣ ꯁꯝꯃꯤꯁꯦ DCꯅ ꯁꯪꯉꯗꯤ ꯑꯗꯨꯒꯤ ꯚꯣꯜꯇꯦꯖꯇꯨ DCꯅ ꯄꯤꯔꯗꯤ ꯊꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤꯅꯦꯕ ꯑꯁ ꯌꯥꯕꯨꯗꯤ ꯌꯥꯏꯗ ꯁꯦꯝꯕ ꯇꯜꯂꯤꯗ ꯁꯤꯅꯦꯕ ꯑꯗ ꯑꯝꯇ ꯁꯦꯝꯕꯤꯌꯣꯅ ꯅꯤꯡꯉꯥꯏ ꯇꯧꯔꯦ ꯍꯧꯖꯤꯛꯀꯤ ꯑꯗꯨꯁꯨ ꯀꯀꯥꯗꯨꯗꯅꯤ ꯁꯦꯝꯕꯤꯌꯣꯅ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯁꯦꯝꯃꯦ ꯕꯦꯇ꯭ꯔꯤꯒꯤ ꯂꯥꯏꯟ 2 ꯄꯤꯊꯣꯔꯛꯑꯦ ꯃꯥꯅ ꯍꯥꯏ ꯕꯦꯇ꯭ꯔꯤꯗꯨ ꯑꯣꯟꯅ ꯇꯩꯅ ꯁꯝꯅꯨꯀꯣ ꯑꯣꯟꯅ ꯇꯩꯅꯅ ꯍꯦꯛ ꯁꯝꯕ ꯅꯨꯃꯤꯠꯇ ꯅꯪ ꯇꯤꯚꯤꯗꯨ ꯆꯥꯛꯑꯦ ꯍꯥꯏ ꯃꯗꯒꯤꯗꯤ ꯑꯃꯨꯛ ꯕꯦꯇ꯭ꯔꯤ ꯁꯝꯅꯕ ꯕꯦꯇ꯭ꯔꯤꯁꯤꯅ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏ ꯏꯀꯨꯔꯥ ꯑꯃ ꯂꯩ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯀꯀꯥ ꯗꯦꯕꯦꯟ ꯑꯅ ꯑꯃ ꯂꯩ ꯃꯥꯗꯤ ꯚꯦꯟ ꯊꯧꯋꯦꯕ ꯑꯗꯨꯅ ꯃꯥꯅ ꯚꯦꯟ ꯊꯧꯕꯒꯤ ꯃꯣꯏꯒꯤ ꯕꯦꯇ꯭ꯔꯤꯁꯦ ꯌꯥꯗꯕꯁꯦ ꯃꯣꯏꯒꯤ ꯁꯪꯒꯣꯏꯗꯨꯗ ꯊꯝꯃꯦꯕ ꯑꯗ ꯑꯩꯅ ꯀꯀꯥ ꯁꯤ ꯕꯦꯇ꯭ꯔꯤꯁꯦ ꯑꯝꯇ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯣ ꯑꯩ ꯃꯍꯤ ꯍꯥꯜꯂꯒ ꯁꯤ ꯑꯗꯨꯝ ꯁꯦꯝꯒꯦ ꯇꯤꯚꯤ ꯌꯦꯡꯅꯒꯦꯅ ꯍꯥꯏꯕ ꯑꯁ ꯌꯥꯈꯤꯗ꯭ꯔꯅꯦ ꯀꯥꯔ ꯁ꯭ꯇꯥꯔꯠ ꯍꯧꯗ꯭ꯔꯕꯅꯤ ꯌꯥꯒꯗ꯭ꯔꯅꯦ ꯑꯗꯨꯕꯣꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯑꯁ ꯌꯦꯡꯒꯦ ꯑꯩ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯕꯕꯥ ꯆꯥꯎꯕ ꯕꯦꯇ꯭ꯔꯤ ꯇꯧꯕ ꯑꯃ ꯂꯩꯌꯦ ꯑꯗ ꯃꯣꯏꯗ ꯄꯨꯔꯦ ꯑꯗ ꯃꯥꯅ ꯁꯤ ꯂꯣꯏꯅ ꯁꯦꯡꯇꯣꯛ ꯍꯥꯏꯔꯦ ꯏꯁꯤꯡ ꯑꯆꯝꯕꯅꯒ ꯆꯥꯝꯊꯣꯛꯇꯨꯅ ꯇꯧꯔꯦ ꯅꯨꯡꯁꯥꯗꯒ ꯀꯪꯍꯟꯗꯅ ꯇꯧꯔꯦ ꯅꯨꯃꯤꯠ 5-10 ꯆꯪꯉꯒ ꯄꯨꯡꯀꯪ ꯀꯪꯉꯦ ꯍꯥꯏꯗꯨꯗꯤ ꯑꯦꯁꯤꯠꯀ ꯐꯖꯅ ꯍꯥꯞꯄꯦ ꯑꯗꯨꯒ ꯕꯦꯇ꯭ꯔꯤꯗꯨ ꯃꯉꯣꯟꯗ ꯐꯨꯜ ꯆꯠꯄꯦ ꯂꯨꯄꯥ 10 ꯄꯤꯔꯒ ꯐꯨꯜ ꯆꯠꯄꯗꯤꯅꯦ ꯑꯩ ꯇꯤꯚꯤ ꯌꯦꯡꯕ ꯀꯥꯟꯗ ꯅꯨꯃꯤꯠ 5 ꯇꯤꯚꯤ ꯌꯦꯡ ꯌꯥꯏꯕ ꯑꯁ ꯑꯗꯨꯅ ꯑꯩꯅ ꯁꯨꯔꯥꯀꯅꯤ ꯌꯦꯡꯉꯤꯁꯦ ꯃꯌꯥꯝ ꯇꯥꯕꯤꯍꯧꯕ꯭ꯔꯣ ꯅꯍꯥꯟꯋꯥꯏ ꯁꯤꯔꯤꯌꯦꯜꯗ ꯁꯨꯔꯥꯒꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯇꯣꯔꯤ ꯂꯥꯛꯑꯝꯃꯦꯕ ꯁꯨꯔꯥꯀꯅ ꯁꯨꯗꯦꯁꯅ ꯑꯩꯈꯣꯏꯒꯤ ꯑꯐꯥꯎꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯁꯤꯔꯤꯌꯦꯜ ꯀꯨꯝꯕ ꯑꯃ ꯃꯥꯅ ꯄꯨꯂꯤꯁ ꯑꯣꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒ ꯇꯧꯕꯁꯦ ꯑꯗꯨꯅ ꯃꯗꯨꯒꯤ ꯁꯤꯔꯤꯌꯦꯜ ꯃꯌꯥꯝꯗꯣ ꯑꯩ ꯑꯌꯥꯝꯕ ꯂꯣꯏ ꯌꯦꯡꯉꯦ ꯑꯗꯨꯁꯨ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯁꯨꯔꯥꯛ ꯂꯥꯛꯑꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯊꯥꯗꯣꯏꯅꯤ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯃꯇꯝ ꯃꯨꯊꯠꯇꯣꯏꯅꯤ ꯑꯗꯨꯅ ꯏꯁꯥꯁꯦ ꯀ꯭ꯔꯥꯏꯝꯒꯤ ꯁꯤꯔꯤꯌꯦꯜ ꯀ꯭ꯔꯥꯏꯝꯒꯤꯁꯦ ꯑꯩ ꯑꯗꯨꯝ ꯅꯍꯥꯟꯋꯥꯏꯗꯤ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯌꯦꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯑꯩꯅ ꯀ꯭ꯔꯥꯏꯝꯗ ꯇꯧ ꯂꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯆꯥꯅꯅ ꯍꯥꯏꯇꯥꯔꯦ ꯇꯦꯟꯁꯟꯖꯒꯦ ꯀꯣꯜ ꯑꯃ ꯂꯥꯛꯑꯦ ꯍꯜꯂꯣ ꯃꯤꯡ ꯑꯃꯗ ꯂꯩꯐꯝ ꯍꯥꯏꯕꯤꯁꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯄ꯭ꯔꯃꯣꯗꯅꯦ ꯇꯥꯛꯄꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤꯡꯉꯤ ꯉꯔꯥꯡꯒꯤ ꯏꯁꯩ ꯈꯟꯕꯒꯗꯗꯤ ꯏꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯥꯈ꯭ꯔꯦꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯇꯥꯕꯁꯦ ꯐꯣꯟ ꯍꯦꯛꯇ ꯇꯧꯅꯤꯡꯉꯛꯄ ꯂꯣꯏ ꯅꯨꯡꯉꯥꯏꯅ ꯇꯥꯖꯔꯤꯌꯦ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯏꯆꯥꯅ ꯉꯥꯛꯊꯣꯛꯄ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯏꯆꯥꯒꯤꯗꯤ
ꯅꯆꯥꯒꯤꯗꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯀꯔꯤ ꯊꯧꯔꯝ ꯁꯟꯗꯣꯛꯁꯤꯒꯦ ꯑꯩ ꯀꯩꯗꯧꯁꯤꯒꯦ ꯁꯤ ꯉꯥꯛꯇꯅꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯃꯤ ꯃꯃꯥꯡ ꯇꯥꯍꯟꯁꯤꯒꯦ ꯀꯅꯥ ꯍꯥꯠꯁꯤꯒꯦ ꯀꯅꯥ ꯐꯨꯁꯤꯒꯦ ꯀꯅꯥ ꯏꯀꯥꯏ ꯄꯤꯁꯤꯒꯦ ꯃꯤ ꯑꯃ ꯀꯃꯥꯏꯅ ꯍꯥꯠꯇꯣꯛꯁꯤꯒꯦ ꯃꯥ ꯑꯃ ꯀꯃꯥꯏꯅ ꯊꯤꯅ ꯉꯥꯡꯁꯤꯒꯦ ꯁꯤꯒꯨꯝꯕ ꯋꯥꯈꯜꯗ ꯑꯩꯉꯣꯟꯗ ꯈꯟꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯏꯆꯥꯏ ꯃꯅꯥꯛꯇ ꯂꯥꯛꯅꯤꯡꯕꯁꯨ ꯃꯧ ꯌꯥꯎꯗ꯭ꯔꯗꯤ ꯏꯇꯣꯝꯇꯒ ꯂꯥꯛꯄ ꯉꯝꯕ ꯅꯠꯇꯦꯗꯣ ꯒꯥꯔꯤ ꯀꯥꯈꯠꯄꯁꯨ ꯃꯣꯏꯅ ꯊꯥꯀꯠꯇ꯭ꯔꯗꯤ ꯒꯥꯔꯤ ꯀꯥꯈꯠꯄ ꯉꯝꯗꯦꯕ ꯑꯣ ꯍꯣꯏ ꯃꯥ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯃꯥ ꯀꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯥꯖꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡꯁꯦ ꯃꯧꯈꯩ ꯍꯧꯖꯤꯛꯇꯤ ꯂꯨꯍꯣꯡ ꯄꯟꯊꯥꯅꯤꯅꯅꯦ ꯐꯤ ꯁꯥꯟꯅꯕꯁꯤꯗ ꯐꯤ ꯁꯤꯡꯕꯒꯤ ꯐꯤ ꯁꯥꯟꯅꯕ ꯌꯥꯝ ꯐꯩ ꯀꯣꯟꯅ ꯂꯥꯛꯑ ꯂꯣꯏꯔꯦ ꯂꯨꯍꯣꯡ ꯊꯥꯗ ꯁꯦꯟ ꯇꯥꯜꯍꯧꯒꯗꯕꯅꯤ ꯁꯦꯟ ꯇꯥꯜꯂꯤꯕ ꯃꯧꯈꯩꯗꯣ ꯌꯥꯝ ꯐꯩ ꯈꯖꯤꯛ ꯈꯔꯥꯛꯇ ꯅꯠꯇꯦꯀꯣ ꯐꯤꯔꯣꯟ ꯁꯥꯗꯅ ꯅꯨꯄꯤ ꯃꯧꯁꯤꯡꯅ ꯇꯧꯖꯕꯗꯣ ꯌꯥꯝꯅ ꯐꯩ ꯃꯣꯏ ꯁꯪꯉꯀꯥꯟꯗ ꯍꯌꯦꯡꯋꯥꯏ ꯁꯣꯏꯗꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯗꯨꯝ ꯂꯥꯛꯄꯤꯌꯨ ꯑꯗꯒꯤꯗꯤ ꯑꯩꯁꯨ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯣ ꯐꯤꯕꯝꯗꯤ ꯌꯥꯝ ꯇꯥꯗꯦ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯗꯨꯅ ꯑꯩ ꯗ꯭ꯔꯣꯟ ꯑꯃ ꯂꯩꯅꯦꯅ ꯍꯥꯏꯗꯣ ꯑꯩ ꯁꯣꯏ ꯂꯩꯒꯤꯅꯦꯕ ꯑꯗꯨ ꯂꯩꯔꯀꯥꯟꯗꯗꯤ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯁꯨ ꯑꯩ ꯍꯨꯏꯀꯞꯇ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯍꯨꯏꯀꯞ ꯑꯗꯥꯏꯗ ꯂꯩꯕꯤꯔꯝꯃꯣ ꯍꯥꯏꯔꯒ ꯃꯤ 10ꯃꯨꯛꯇ 10ꯃꯨꯛꯇ ꯑꯗꯨꯅꯤꯗ ꯃꯇꯝꯗꯨꯗ ꯂꯥꯛꯄꯗ ꯍꯨꯏꯀꯞꯀꯤꯁꯨ ꯏꯃꯥ ꯏꯕꯦꯜꯁꯨ ꯎꯅꯔꯅꯤ ꯗ꯭ꯔꯣꯟꯁꯨ ꯃꯇꯦꯛ ꯑꯃꯗꯥꯏꯗꯣ ꯄꯥꯏꯔꯅꯤ ꯎꯠꯁꯨ ꯎꯠꯂꯅꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ 4-5 ꯂꯥꯛꯑꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯞꯇꯥꯒꯤ ꯃꯐꯝꯗꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯇꯧꯗꯣꯏꯅꯦꯕꯀꯣ ꯏꯃꯥ ꯃꯊꯪ ꯂꯣꯏꯅ ꯑꯦꯛꯁꯄꯣꯖ ꯇꯧꯗꯣꯏꯅꯤ ꯃꯧ 6 ꯂꯣꯏ ꯄꯨꯔ ꯂꯥꯛꯀꯗꯣꯏꯅꯤ ꯃꯧ 1 ꯃꯧ 2 ꯃꯧ 3 ꯃꯧ 4 ꯃꯧ 5 ꯃꯧ 6 ꯑꯅ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯀꯣ ꯏꯃꯥ ꯀꯔꯤ ꯋꯥꯔꯨꯅꯤ ꯃꯧ 6ꯇꯨꯅ ꯏꯟꯁꯥꯡ ꯇꯦꯡꯀꯣꯠ 6 ꯊꯤꯜꯂꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯕ ꯊꯛꯄ ꯄꯨꯟꯊꯣꯡꯅ ꯍꯥꯎꯅꯤ ꯍꯣꯇꯦꯜꯒꯤ ꯃꯊꯦꯜ ꯆꯥꯒꯨꯝ ꯆꯥ ꯌꯥꯅꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯃꯇꯝ ꯂꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯏꯃꯥꯏ ꯐꯣꯟꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯁꯤ ꯇꯥꯕꯗ ꯄꯠ ꯇꯧꯔꯦ ꯑꯗꯨꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ ꯊꯧꯔꯝꯗ ꯁꯔꯨꯛ ꯌꯥꯎꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯕꯤꯌꯨ ꯏꯃꯧꯁꯤꯡꯅ ꯅꯨꯡꯉꯥꯏꯅ ꯁꯦꯕꯥ ꯇꯧꯗꯅꯀꯣ ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤ ꯏꯆꯥ 6 ꯃꯧ 6 ꯏꯃꯥꯏ ꯄꯦꯝꯃ ꯑꯗꯣ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ 3 ꯈꯛ ꯂꯩꯀꯥꯟꯗ ꯌꯦꯡꯊꯤꯅꯕꯅ ꯑꯃꯅꯁꯨ ꯁꯦꯕा ꯇꯧꯗ ꯑꯃꯅꯁꯨ ꯁꯦꯕा ꯇꯧꯗ ꯌꯥꯝ ꯌꯦꯡꯊꯤꯅꯕꯁꯨ ꯂꯩꯀꯣ ꯑꯗꯣ ꯂꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯅꯔꯗꯤ ꯑꯁ ꯀꯨꯝꯍꯩ ꯑꯃ ꯇꯥꯅꯦꯕ ꯌꯥꯝ ꯐꯩ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄꯀꯣ ꯊꯥꯡꯖꯝ ꯀꯤꯔꯟꯕꯂꯥ ꯏꯄꯥꯒꯤ ꯔꯦꯗꯤꯑꯣ ꯀꯥꯏꯕꯩ ꯋꯥꯔꯤꯁꯤꯗꯤ ꯇꯥꯛꯄꯤꯔꯛꯑꯦ ꯐꯤꯁꯥꯀꯣꯟ ꯑꯣꯟꯊꯒꯦ ꯇꯧꯏꯍꯦꯅ ꯇꯥꯛꯄꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ हेलो हेलो तराम लोकचरी ओ सार जुजेम्स होय ओ आई कनम को हंगे के चोबा को मयाम नको वाहो ये जो डायमंड टीवी जो पैसा पांगरी जे आई की फुल खाव की पैसा ना सार की जो पांग या पर कमा चो पांग जो क्या जो खंगे न तो बोली पांगबदी ओजा याई करीम त कायदे ओजा माने पांग कद के आई फुलकाव लेबो पैसा जी सार के कमान तो न मधु पांगे हाय तारगदि ओजा होगी अदाइदुदगी जीपे पाइबा अमना हाय तारे जीपे पाइबा नहा अमदा अखोगी नंबर लौरगा नंबर दु पीरगांदा ओजाना आइगी मिंग इबिखो लुपा चामदा पांगजखिगे न हायरगा नंबर दु लौरो पांगबा दुम याय दो मंगोंदा लुपा चामदा पिगर लोरे अतै कइमता लेते ओजा सुम मरमदुगी ओजाना हंगपगी ताकजबनिको ओजाना पांगदबा यादे हायबा लेते यो आइजु आइगी पुजेजा सार गे रेडियोजा लुपा संगा खतंग जेसु मतेंग पानिंगे आइजु ताली बरा बबलिना बको पांगद्रसु यायदे ओजा अवो बगिने तुम बंगा हायबना नत होय ओजागे थमोय सेंगना हायजबदो थमोय सेंगना हायजबदो ओजा आई खंगजरे ओजानासु नुंसिबिदना हायतारेको
아이고 나지 액시덴 따왜 액시덴 따왜봐 아우 아스 까리노 아유 난자기 자타고 잡을 세수 바이 자타고 잡을 호텔 여기도 호텔 자타고 짠거도 아마니 가서 나를 간다 초록 맞아야 밤만 미 마야 아니 좀 스트레스리부도 여러분들 안 하고 여러분 라이셀로나 거기 된 전부도 다 가서는 공예 정말 고야지 마판 말이 포래 나시 아유 난 짜다 온토 번이다 거다 아니 그거 지금도 저 그래도 나시 노니 야이 그쪽에 소이 이렇게 जीपे कनाडा लेवल तीर का को साल की वहां ले जो जो पर संगा दे chung छोड़ गई पांजर के 다가짜리 오자 고겐 서로 가비로 오자나 더모싱나 하비베도 하이타레 오자 땡큐 오자 어와나 매암 항나드나 따톡 다신 동드네 힘미나시 오자 나한주 폰토고 나이 콩 시바이 기준에 보고 호이 강제 참먹어 땡큐 오자 너무 Karaktergi kagi ite mathoi bina karaktergi pibi wasere kari hongon mana masing di ai achau inkolum koi bade hele hangam pirakani yalang pirakani hawai pirakani mai ben sing no pibiri se adui matakta koi te mathoi bi se yam pibi wa hai batare pura imung manung dona dum leire koi tinariba loinariba khudumangni ko oda pochai me am pire koi am haraure koi oijaba yam phangena haijabai wanati nungsibadune haitare nungsibagi mari thengnaramdardi pulamdardi pinaramdabsu yayo pibirabani namo ucharabani namo laukthokcharamni na mayam jong loi tabire mayam loi tabiramni na mathang amu halo mingamadi laifam habisi Inong ngasi face to face ngasi tabi hodrobo. Dayang besar tu dia mai ngarang di kantai ulai buko. Masih je ayong dah yang nama tam tu kaya ngasih baik kan. Oh, tabakar li thokroba. Di highway nang hodre sonda. Okay. Yam na nungai je yam ba odamani laki na face to face odai na odamani da je ona phone tora na wari wahang am tak hangning manai da odamani na di khambiro wa pamni da adugi wahang je ai adum sibe de ngasi pukhachara ji haita asing ba ina odada da hangjani je kuki jo haiba jati si koi ji gyan ta han bangam ba mi malem da leiroi hai je ina challenge tori ne hoi adu odamani na ngamgan hai ne ba mo okom budi pipi ra kra ne daina sungam ngam ngoi pa moi ne he gyan tarak pada dum lan je loi re aduna moi na gyan tarak tri nya ai je ko ngam moi na dum hayeri ni ko ado yam na nungai ba pau da ngasi ju nungai ba dina te sum moi na tok throi de nungai ba hai ri ko ado MLA pau le ran hau kip se no ma number se ko ti ra ga mana payroll thadrok ba da ma gi certificate le de ko number da no wari sana je gi ba ada mana maitai ne har je khang ba de gi kathal pa hai ta adu kathal ai jaina dum sian tu khang re kari maram gi kathal ai no hai ba di maitai gi yengna re aduna moi gi haining do ai tar ro hai ne ba ma ha ta adu ngachi ju mana hai yam nuai ba hai ta no su no hai ta ngahan tau griba kangpu pi khongket da ko gi mana i je unarmed civilian protesters given subhuman treatment in Manipur. Is this the face of India we want the world to see? Haibadi aikoi da khulchu khulai pai da niyam cham da tawriba India na potpi nei bi ba mayam se aikoi gi Manipur da yam kan tawi masi prithvi gi niyam pumna ju khangba ubo oi chenu haiba ne ko ya mai adu khong khang ni da yaw kon ada aina hai bi mari wafam ji totally ngha ki oi ba ya ne ana ba ngang ba ne ba ta cheng na ma ki ha di civilian oiram ba oiram de ba share pi ata asamna soldan noi kapsa le iduna kana na han ji nam ti noi yawe ba adu gi amu cham ba civilian gi protester ne har ga di highway da
ꯑꯩꯈꯣꯏꯒꯤ ꯊꯤꯡꯉꯒ ꯃꯤ ꯆꯠꯍꯟꯒꯅꯨ ꯑꯗꯒꯤ ꯃꯩꯇꯩ ꯆꯠꯍꯟꯒꯅꯨ ꯍꯥꯏꯕꯁꯤ ꯄꯥꯎꯂꯦꯅꯥꯟ ꯍꯥꯎꯀꯤꯞꯅ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯩꯁꯤ ꯋꯥꯍꯪ ꯆꯦꯂꯦꯟꯖ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯄꯥꯎꯂꯦꯅꯥꯟ ꯍꯥꯎꯀꯤꯞ ꯍꯥꯏꯕꯁꯤꯗꯤ ꯇꯁꯦꯡꯅ MLA ꯑꯣꯏꯕꯒꯤ ꯍꯣꯏ ꯃꯥ ꯔꯦꯁꯄꯦꯛ ꯇꯧꯐꯝ ꯊꯣꯛꯏ ꯍꯥꯏꯗꯤ ꯍꯥꯏꯅꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯇꯁꯦꯡꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯀꯨꯀꯤꯖꯧꯅ ꯇꯧꯔꯒꯗꯤ ꯂꯣ ꯂꯩꯇ꯭ꯔꯁꯨ ꯌꯥꯏ ꯇꯧꯅꯤꯡꯕ ꯇꯧ ꯍꯥꯏꯅ ꯏꯪꯍꯟꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦꯕ ꯃꯤꯌꯥꯝꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯇꯁꯦꯡꯕꯒꯤ ꯍꯣꯔꯦꯟ ꯇꯤꯚꯤꯗꯁꯨ ꯇꯤꯚꯤ ꯆꯦꯅꯦꯜ ꯑꯍꯨꯝꯃꯛꯇ ꯁꯤꯒꯤ ꯃꯇꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯟꯅꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯤꯕꯒꯤ ꯋꯥꯅꯤ ꯃꯥꯒꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯄ ꯀꯨꯀꯤꯖꯣꯒꯤꯁꯨ ꯏ ꯆꯨꯞꯄ ꯍꯥꯏꯇꯥꯔꯦ ꯑꯄꯪꯕ ꯃꯤꯌꯥꯝ ꯊꯧꯖꯜꯂ ꯈꯟꯅꯧ ꯍꯥꯏꯅ ꯏꯟꯖꯜꯂꯒ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯦꯕꯜꯗ ꯐꯝꯃꯒ ꯇꯣꯂꯣꯞ ꯆꯥꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ MLAꯒꯤ ꯐꯟ ꯆꯥꯔ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅꯦ ꯍꯥꯏꯅꯤꯡꯉꯦꯕ ꯑꯇꯩꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯌꯥꯝ ꯀꯔꯟ ꯇꯥꯏꯌꯦꯕ ꯑꯁꯦꯡꯕꯅꯤ ꯏꯌꯥꯝꯕ ꯆꯨꯝꯕꯅꯤ ꯃꯥꯅ ꯉꯥꯡꯊꯣꯔꯛꯏꯁꯤꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩ ꯅꯨꯃꯤꯠꯇꯨꯗ ꯈꯪꯈ꯭ꯔꯦ ꯃꯩꯇꯩ ꯃꯆꯥꯅꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯐꯣꯟ ꯀꯛꯊꯠꯂꯛꯄꯗꯨꯗ ꯑꯩꯅ ꯈꯜꯂꯦ ꯃꯥꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯜꯂꯣꯟꯁꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯗꯨꯅꯕꯨ ꯀꯨꯀꯤꯖꯣ ꯒ꯭ꯌꯥꯟ ꯇꯥꯍꯟꯕ ꯉꯝꯕ ꯃꯤ ꯃꯥꯂꯦꯝꯗ ꯂꯩꯔꯣꯏ ꯍꯥꯏꯁꯤ ꯅꯅꯥꯎꯅ ꯍꯥꯏꯖꯕꯅꯦꯕ ꯆꯥꯠꯇ ꯑꯣꯖꯥ ꯑꯃꯅꯤꯅꯕꯨꯗꯤ ꯇꯥꯍꯟꯕ ꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯅꯨꯃꯤꯠꯇ ꯂꯥꯜꯂꯣꯏ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯍꯥꯏꯔꯒꯅ ꯃꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯅꯨꯄꯤꯒꯤ ꯃꯥꯂꯦꯝꯒꯤ ꯅꯨꯄꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯧꯅ ꯃꯅꯦꯝ ꯑꯣꯠꯄ ꯑꯗꯒꯤ ꯃꯅꯦꯝꯅ ꯂꯩꯔꯤꯕ ꯑꯇꯩ ꯂꯩꯔꯤꯕ ꯃꯆꯟꯁꯤꯡ ꯑꯇꯩ ꯂꯩꯃꯤꯟꯅꯗꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤꯗ ꯃꯧ ꯑꯣꯠꯄꯁꯦ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦꯕ ꯏꯌꯥꯝꯕꯀꯣ ꯑꯗꯨꯅ ꯃꯁꯤ ꯑꯣꯠꯂꯦ ꯂꯩꯔꯦ ꯍꯥꯏꯔꯒꯗꯤ ꯈꯥꯡꯖꯟꯕꯤꯒꯅꯨ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡ ꯊꯧꯅꯥ ꯌꯥꯝ ꯂꯩꯕꯤꯔꯣ ꯂꯩꯕꯨꯗꯤ ꯂꯩꯕ ꯃꯥꯜꯂꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝ ꯋꯥꯅ ꯐꯪꯉꯔꯣꯏꯗꯕꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯦ ꯍꯥꯏꯕꯁꯦ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯐꯥꯎꯗ ꯇꯥꯕꯤ ꯎꯕꯤꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯇꯥꯕꯤ ꯎꯕꯤꯗꯣꯏꯅꯣ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗꯨꯐꯥꯎꯅ ꯇꯥꯕꯤꯗ꯭ꯔꯒꯗꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯄꯥꯝꯗꯨꯗꯩꯗ ꯃꯃꯥꯗ ꯃꯄꯥ ꯑꯗꯒꯤ ꯃꯄꯥꯗ ꯂꯩꯇ꯭ꯔꯒꯅ ꯃꯕꯨꯡꯗ ꯀꯩꯗ ꯃꯅꯝꯃꯗ ꯇꯝꯐꯝ ꯊꯣꯛꯄꯅꯦꯕ ꯃꯁꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯑꯗꯨ ꯑꯗꯣꯝꯅ ꯀꯩꯒꯨꯝꯕ ꯋꯥꯔꯒꯗꯤ ꯇꯝꯕꯤꯔꯝꯗ꯭ꯔꯒꯗꯤ ꯀꯔꯤꯝꯇ ꯈꯪꯉꯣꯏ ꯑꯁꯤꯕꯅꯤꯅ ꯃꯌꯥꯝ ꯌꯥꯎꯕꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯔꯛꯁꯤꯗꯁꯨ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯃꯨꯛ ꯃꯥꯂꯣꯝꯗ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯈꯪꯗꯦ ꯏꯌꯥꯝꯕ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯃꯌꯥꯝꯁꯦ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯁꯤꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯃ ꯃꯥꯡꯍꯟꯈꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯃꯛꯄꯗ ꯊꯥ 9 ꯃꯃꯥꯅ ꯁꯦꯝꯃꯛꯏꯅꯤꯗꯣ ꯃꯗꯨꯒꯤ ꯃꯇꯝꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯗꯣ ꯀꯌꯥꯝ ꯋꯥꯖꯔꯝꯒꯅꯤ ꯃꯆꯥꯗꯣ ꯀꯌꯥꯝ ꯋꯥꯖꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯍꯦꯛ ꯀꯥꯎꯊꯣꯛꯈꯤꯕꯗꯧꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ ꯃꯇꯝꯅ ꯀꯅꯥꯁꯨ ꯉꯥꯏꯕꯤꯗꯦ ꯃꯇꯝ ꯈꯔꯗꯪ ꯂꯩꯖꯔꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤꯗꯤ ꯄꯨꯡ 1.5 ꯐꯥꯅ ꯄꯥꯡꯊꯣꯛꯇ꯭ꯔꯦ ꯀꯔꯤꯒꯤꯅꯣꯅ ꯍꯥꯏꯔꯗꯤ ꯅꯦꯠꯅ ꯃꯇꯝꯁꯤ ꯂꯧꯈ꯭ꯔꯦ ꯍꯜꯂꯣ ꯃꯤꯡꯒ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜꯗꯒꯤ ꯁꯨꯔꯨꯝ ꯆꯥꯎꯕꯅꯤ ꯇꯥꯛꯄꯤꯁꯤ ꯑꯣꯖꯥ ꯀꯔꯤ ꯋꯥꯐꯝ ꯍꯥꯏꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪ ꯃꯌꯥꯏꯗ ꯐꯟ ꯈꯔ ꯊꯥꯗꯣꯛꯀꯅꯤ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯊꯥꯗꯣꯔꯛꯇ꯭ꯔꯦꯕ ꯍꯣꯏ ꯍꯣꯏ ꯉꯁꯤ ꯅꯨꯃꯤꯠ 4-5ꯗꯤ ꯂꯩꯔꯤ ꯊꯥꯗꯣꯔꯛꯀꯗ꯭ꯔꯥ ꯍꯧꯖꯤꯛꯁꯤ PRꯅꯁꯨ ꯆꯂꯥꯏꯕ ꯃꯇꯝ ꯍꯥꯏꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯨ ꯊꯥꯗꯣꯛꯇꯕꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯀꯨꯏꯔ ꯊꯥꯗꯣꯛꯇꯕ ꯍꯣꯏ ꯑꯣꯖꯥ ꯃꯗꯨꯒꯤ ꯃꯔꯝ ꯆꯞ ꯆꯥꯕꯗꯤ ꯑꯩꯈꯣꯏꯅꯗꯤ ꯈꯪꯖꯕꯗꯤ ꯂꯩꯖꯗ꯭ꯔꯦ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯔꯒꯗꯤ ꯃꯥꯅꯤ ꯇꯥꯕꯤꯔꯒꯗꯤ ꯃꯗꯨ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯣꯖꯥ ꯊꯧꯔꯝ ꯇꯥꯕꯤꯕ ꯑꯣꯖꯥ ꯔꯦꯗꯤꯑꯣꯗ ꯇꯥꯕꯤꯕ꯭ꯔꯥ ꯀꯔꯤꯗ ꯇꯥꯕꯤꯌꯨ ꯑꯣꯖꯥ ꯔꯦꯗꯤꯑꯣ ꯇꯥꯖꯩꯌꯦ ꯑꯣꯖꯥ ꯆꯍꯤ ꯀꯌꯥ ꯁꯨꯕꯤꯔꯒꯦ ꯑꯩ ꯆꯍꯤ 70 ꯑꯗꯥꯏ ꯂꯩꯔꯦ ꯑꯣꯖꯥ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯃꯤꯠꯇꯤ 4ꯅꯤ ꯈꯛꯇ ꯉꯥꯏꯔꯦ ꯅꯪꯒꯗꯧꯔꯤꯕ꯭ꯔꯥ ꯁꯤꯕꯨ ꯈꯪꯗ꯭ꯔꯦꯅꯦ ꯑꯣꯖꯥ ꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯕ ꯃꯇꯝ ꯑꯃ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯑꯣꯖꯥ ꯋꯥꯐꯝꯁꯤꯅ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯕꯤꯔꯤ ꯑꯣꯀꯦ ꯅꯨꯡꯉꯥꯏꯖꯔꯦ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯇꯣꯉꯥꯟꯕ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯅ ꯃꯥꯒꯤ ꯋꯥꯐꯝ ꯑꯃꯃꯝ ꯄꯨꯔꯛꯄꯗ ꯑꯃꯠꯇ ꯃꯥꯟꯅꯗꯦꯀꯣ ꯃꯌꯥꯝ ꯄꯨꯈꯠꯂꯛꯏꯁꯤꯡꯁꯦ ꯇꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯣꯡꯃꯒꯤ ꯑꯩ ꯊꯟꯗ ꯁꯨꯝ ꯂꯩꯔꯒ ꯎꯡꯉ ꯂꯩꯔꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯛꯇꯪ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯍꯣꯡ ꯔꯦꯗꯤꯑꯣ ꯗꯥꯏꯃꯟ TV ꯇꯥꯔꯤꯅꯣ ꯄꯨꯛꯅꯤꯡ ꯋꯥꯔꯣꯠꯁꯦ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯎꯔꯤꯅꯣ ꯑꯩ ꯏꯊꯟꯗ ꯁꯨꯝ ꯂꯩꯔꯕ ꯑꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯩ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤ ꯊꯕꯛ ꯆꯠꯂꯨꯅꯤ ꯒꯥꯔꯤ ꯊꯧꯅꯤ ꯇꯣꯡꯅꯤ ꯑꯗꯒꯤ ꯆꯥꯔꯨꯅꯤ ꯀꯣꯏꯔꯨꯅꯤꯀꯣ
ꯑꯩ ꯆꯠꯀꯥꯟꯗꯨꯗ ꯑꯩ ꯏꯊꯟꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩ ꯏꯊꯟꯗꯒꯤ ꯋꯥꯈꯜꯅꯦꯕ ꯑꯗꯨꯝ ꯈꯟꯗꯣꯏꯁꯦ ꯑꯩ ꯀꯅꯥꯝꯇ ꯈꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯩ ꯁꯨꯝ ꯂꯝꯕꯤꯗ ꯍꯣꯏ ꯎꯔꯨꯕꯗ ꯁꯤ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯗꯒꯤ ꯑꯉꯥꯡ ꯑꯃ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯑꯍꯜ ꯑꯃ ꯅꯨꯡꯉꯥꯏꯇꯦꯅꯦ ꯁꯤ ꯈꯛꯇꯅꯦꯕ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯇꯥꯔꯨꯔꯒꯗꯤ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯁꯤꯗꯩꯗ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯅꯣꯛꯅꯤꯡꯕ ꯑꯗꯒꯤ ꯂꯣꯏꯅꯃꯛꯀꯣ ꯐꯖꯕ ꯑꯔꯨꯕ ꯑꯍꯦꯟꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯈꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯁꯤꯗ ꯉꯁꯤ ꯅꯣꯡꯃꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯑꯩ ꯈꯛꯇꯪꯒꯤ ꯋꯥꯈꯜ ꯈꯟꯗꯦꯕ ꯑꯗꯨꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯤ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯨ ꯌꯥꯎꯏ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯁꯤꯗꯤ ꯍꯥꯞꯆꯤꯜꯂꯤꯉꯩ ꯑꯗꯨꯝ ꯆꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯁꯪꯕꯥꯏꯒꯨꯝꯕ ꯅꯠꯇꯦ ꯃꯥꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯒꯨꯝꯕꯅꯦ ꯁꯃꯨꯗ꯭ꯔꯒꯤ ꯏꯃꯥꯏꯗꯤ ꯏꯁꯤꯡ ꯍꯩꯖꯤꯟꯕꯗ ꯏꯁꯤꯡ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯄꯥꯊꯣꯛꯑꯦꯅꯦ ꯍꯥꯏꯕ ꯅꯣꯡꯃꯇ ꯂꯩꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯀꯣꯛꯇ ꯍꯥꯞꯆꯤꯟꯕꯗ ꯑꯐꯕ ꯋꯥꯍꯩꯁꯤꯡ ꯅꯨꯡꯉꯥꯏꯕ ꯅꯨꯡꯁꯤꯕ ꯀꯞꯅꯤꯡꯕ ꯑꯣꯏꯔꯣ ꯇꯥꯅꯤꯡꯕ ꯑꯣꯏꯔꯣ ꯇꯥꯅꯤꯡꯗꯕ ꯑꯣꯏꯔꯣ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯂꯣꯏꯅꯃꯛ ꯆꯜꯂꯦꯕ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯃꯁꯤꯅ ꯅꯨꯡꯉꯥꯏꯍꯜꯂꯤ ꯑꯋꯥꯕ ꯑꯣꯏꯔꯁꯨ ꯇꯥꯔꯀꯥꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯒꯤ ꯀꯣꯛꯄꯨ ꯁꯥꯟꯅꯍꯜꯂꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯊꯥꯡ ꯐꯦꯡꯉꯒ ꯊꯧꯕꯒꯨꯝ ꯃꯌꯥꯝꯒꯤ ꯋꯥꯔꯤ ꯇꯥꯔꯒ ꯅꯨꯡꯉꯥꯏꯕ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯇꯥꯔꯒ ꯑꯩꯒꯤ ꯀꯣꯛꯇ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯇꯧꯖꯔꯤꯕ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯀꯦꯔꯦꯂꯥꯗ ꯆꯠꯄꯗꯩ ꯊꯣꯏꯕꯤ ꯆꯤꯡꯉꯥ ꯈꯟꯕꯤ ꯁꯥꯔ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯦꯗꯥꯝ ꯉꯁꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯔꯣꯜꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃꯇꯪ ꯄꯨꯊꯣꯛꯆꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯂꯒ ꯑꯗꯒꯤꯗꯤ ꯉꯥꯎꯁꯤꯟꯅꯔꯒ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯒ ꯃꯅꯦꯝꯄꯣꯛꯅ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯂꯒ ꯁꯨꯝ ꯁꯤꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯁꯥꯔ ꯑꯗꯨꯗꯨꯅ ꯃꯅꯦꯝ ꯑꯣꯏꯕꯤꯁꯤꯡꯁꯨ ꯉꯁꯥꯏꯒꯤ ꯂꯥꯛꯏꯕ ꯏꯃꯧꯁꯤ ꯏꯆꯥ ꯅꯤꯉꯣꯜꯗꯧꯅ ꯅꯨꯡꯁꯤꯕꯤꯕ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯕꯅꯤꯅ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯃꯅꯦꯝ ꯃꯀꯨꯁꯤꯡꯗꯨꯅ ꯃꯥꯒꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥ ꯅꯤꯉꯣꯜꯗꯧꯅ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯊꯣꯛꯏꯕ ꯊꯕꯛꯁꯤꯡꯁꯦ ꯊꯣꯛꯅꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯁꯥꯔ ꯍꯧꯖꯤꯛꯁꯤ ꯃꯧ ꯑꯣꯠꯄ ꯍꯥꯏꯕ ꯊꯕꯛꯁꯦ ꯁꯥꯔ ꯂꯩꯇꯕꯔꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯂꯩꯔꯝꯗꯕꯁꯨ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯃꯗꯁꯨ ꯂꯩꯔꯝꯕꯁꯨ ꯌꯥꯏꯑꯕ ꯑꯗꯨꯒ ꯇꯧꯕꯒꯗꯤ ꯃꯁꯤꯁꯦ ꯑꯩꯗꯤ ꯃꯧꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯊꯕꯛꯁꯤꯃꯗꯤ ꯑꯩꯗꯤ ꯄꯥꯝꯖꯗꯦ ꯑꯗꯨꯒ ꯑꯩ ꯇꯧꯁꯨ ꯇꯧꯖꯗꯦ ꯑꯩꯒꯤ ꯂꯩꯕ ꯃꯧꯁꯦ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯅꯤꯅ ꯂꯥꯛꯑꯕꯅꯤ나 ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜꯅ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯁꯦꯕꯥ ꯇꯧꯅꯤꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯥꯛꯏꯕ ꯃꯧꯁꯦ ꯑꯩꯗꯤ ꯏꯆꯥ ꯅꯤꯉꯣꯜꯗꯧꯅ ꯈꯟꯖꯩꯌꯦꯅ ꯁꯥꯔ ꯁꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨꯅ ꯍꯥꯏꯖꯅꯤꯡꯉꯤ ꯁꯥꯔ ꯊꯧꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯇꯥꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯥꯟꯅ ꯃꯦꯗꯥꯝ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯛꯄ ꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯩ ꯆꯨꯝꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯅꯦꯝꯃꯛꯀꯕꯨ ꯅꯨꯡꯁꯤꯅꯕ ꯍꯥꯏꯇꯥꯔꯦ ꯃꯅꯦꯝꯅꯁꯨ ꯃꯆꯥ ꯅꯤꯉꯣꯜꯒꯨꯝꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯂꯥꯛꯏꯕ ꯃꯧꯗꯣ ꯑꯗꯨꯕꯨ ꯏꯃꯨꯡ ꯑꯃꯗ ꯂꯩꯀꯥꯟꯗꯅꯤ ꯃꯧꯗꯨꯅ ꯃꯅꯦꯝꯁꯦ ꯅꯨꯡꯁꯤꯕ ꯁꯨꯡꯉꯝ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯃꯅꯦꯝꯅꯁꯨ ꯃꯧꯁꯦ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯗꯕ ꯑꯗꯨꯝ ꯉꯝꯗꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯕꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯃꯔꯛꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯣꯛ ꯑꯗꯨꯝ ꯈꯣꯠꯅꯕꯁꯨ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯕꯨꯅꯦ ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯗ ꯍꯦꯛꯇ ꯅꯨꯡꯁꯤꯅꯕꯗ ꯑꯔꯣꯏꯕ ꯅꯨꯡꯁꯤꯅꯕꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦꯀꯣ ꯑꯗꯨꯅ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯄ ꯋꯥꯐꯝ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯈꯦꯡꯃꯟꯗꯒꯤ ꯃꯦꯗꯥꯝ ꯕꯕꯤꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯦꯗꯥꯝ ꯕꯕꯤꯇꯥꯁꯦ ꯑꯩꯈꯣꯏ ꯗꯥꯏꯃꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯅꯦ ꯌꯥꯝ ꯀꯨꯏꯔꯕꯅꯦ ꯍꯥꯏꯇꯥꯔꯦ ꯈꯦꯡꯃꯟꯗꯒꯤ ꯕꯕꯤꯇꯥꯅ ꯁꯔꯨꯛ ꯌꯥꯗꯅ ꯀꯣꯜ ꯇꯧꯗꯅ ꯁꯔꯨꯛ ꯌꯥꯔꯛꯄ ꯆꯍꯤ 9ꯃꯨꯛ ꯍꯦꯟꯅ ꯂꯣꯏꯅꯖꯔꯕꯅꯤ ꯑꯗꯨꯅ ꯃꯄꯥ ꯅꯨꯄꯥꯒꯤ ꯐꯤꯔꯣꯏ ꯌꯧꯁꯜꯂꯛꯄ ꯀꯨꯃꯣꯟ ꯌꯧꯔꯛꯄꯒꯤꯁꯨ ꯃꯔꯤ ꯂꯩꯅꯅꯁꯨ ꯂꯨꯄꯥ 2,000 ꯑꯃꯁꯨ ꯄꯤꯕꯤꯔꯝꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠꯄꯨꯗꯤ ꯋꯥꯠꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯁꯨ ꯂꯥꯎꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯃꯅꯥ ꯃꯁꯤꯡ ꯑꯇꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯪꯒꯥꯝ ꯑꯩꯈꯣꯏꯅ ꯆꯥꯒꯟꯕ ꯀꯣꯛꯀꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯋꯥꯊꯕꯤ ꯑꯇꯩꯅꯆꯤꯡꯕꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯣ ꯃꯦꯗꯥꯝꯁꯦ ꯑꯩꯅ ꯐꯥꯒꯤ ꯇꯧꯅ ꯉꯁꯥꯏ ꯑꯩꯅ ꯁꯨꯝ ꯆꯠꯄꯗ ꯊꯕꯛ ꯆꯠꯄꯗ ꯔꯦꯗꯤꯑꯣꯗ ꯊꯥꯕꯗ ꯃꯤꯒꯤ ꯔꯦꯗꯤꯑꯣꯗ ꯐꯣꯟꯒ ꯌꯥꯝ ꯇꯧꯏꯀꯣꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯃꯤꯒꯤꯗ ꯇꯧꯒꯦꯔꯥ ꯑꯃꯗ ꯇꯧꯒꯦꯔꯥꯀꯣ ꯑꯗꯣ ꯅꯨꯡꯁꯤꯕꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯕꯅꯤ ꯑꯩꯈꯣꯏꯗ ꯊꯨꯡꯉꯔꯦꯅ ꯍꯥꯏꯕꯗ ꯑꯩꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯑꯕꯅꯤꯅꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯤꯕꯤꯔꯛꯂꯤꯕ ꯄꯣꯔꯝ ꯀꯌꯥ ꯃꯔꯨꯝꯒ ꯂꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄꯤꯕꯤꯔꯛꯄ ꯑꯗꯨꯒ ꯏꯇꯩꯃ ꯊꯣꯏꯕꯤ ꯍꯧꯖꯤꯛ ꯐꯣꯟ ꯇꯧꯕꯤꯔꯝꯕꯗꯣ ꯑꯗꯨꯅꯁꯨ ꯉꯁꯤꯒꯤ ꯄꯤꯕꯤꯔꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯍꯟꯅ ꯊꯥꯒꯠꯆꯩ ꯁꯤ ꯃꯌꯥꯝꯁꯤꯅ ꯄꯤꯕꯤꯔꯛꯄ ꯃꯌꯥꯝꯗꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕꯗꯅ ꯑꯩꯈꯣꯏꯅ ꯍꯤꯡꯖꯔꯤꯕ ꯇꯧꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞ ꯑꯕꯨ ꯁꯤꯅꯤ ꯑꯩꯈꯣꯏ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯩꯈꯣꯏꯒꯤ ꯑꯍꯦꯟꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯍꯣꯠꯅꯖꯔꯤ ꯉꯝꯅꯅꯕ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅꯀꯣ ꯍꯣꯠꯅꯈꯤꯅꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯝ ꯏꯁꯣꯔꯅ ꯑꯗꯨꯝ ꯆꯥꯟꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯣꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯨꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯃꯥꯡꯗ ꯆꯪꯁꯤꯟꯖꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯇꯣꯞꯄ ꯃꯇꯝꯗ
अखोई लीला की नुपी साबी जगदीश हिजम फेस टू फेस अखोई पुरुंगना होनजरी मसिगी मथंगदा मुक अखोई अतई आर्टिस्ट सिंह जो पुरुंगना होनजगे सोनेन माइबोय पुरुंगना होनगे केबी मोइरांगचा अदगिदी सनातोन अदुगा हिरामोती अदगी सना अरुण ओइनाम समाय तौदना सुरचान अदगिदी लोइनमक मथंग मथंग हाइतारे लीलागे आर्टिस्ट सिंह अदुगा सही सकपसु करिसु अदुम ओइरांगना होनजगे फेस टू फेस की थोरम मयाम सपोर्ट तौबियु अदुगा थोरम सिदा हाइबा तारे याम सेंगना हारगदि लान सिने कोइदा चौबो चैथेंग अम पीदना कोइना तौजरिबा थबक थोरमदा यामना खुदोंग चादबा थोए अदुना हनबदि यादे होनबा ताबनिको लेपा लेतना अनाना थागचरी असिगी थोरम असिदा मपुंग फानबिकिबा पुमनमक अदुगा असी ओजा खाइदेमनी लेंसिन बिरकपो खुदोल तमजखरे अइगे होंगनबि तौजखरे तो खोइगी लमलोंगी योंगचाक पीबदो अदुना मखोक काइजे याम सांगबनी टेन टेन बदुनते स्वाइदगी हेकपनी खंगननबा मखोक काइजे सांग सांगबा नि पिजि ओखैना पिजरिबा हाइतारे खोइगी माइकेदि ngamjaba खुदोल लोइनेना होंजना हानाना थागचै मदा ओजा खाइदेमनिगा लोइनेना असिगी मपुंग फानबा थोरम अमा हाइबदो ओइखरे यामना नुंगाइजै अदुगा लेली ड्रिंकिंग वाटर की माइकेदगिसु इसिंग हाइतारे खोइना पैकेज पीदना इकाइ खुमनजबा थैंक यू सो मच याम नुंगाइजरे थोरम असिदा मयामना मपुंग फानबिबा अदुगा थोरमसि ओइनबो होनबदा डायमंड डोनर्स ना मतेंग पांगबा डायमंड डोनर्स ना था अमदा यामद्रबसु कोइ प्रोग्राम अहु मरी फावबदि पुथोंगनानबो होनजरकपनि अवाना खक्ता नतना डायमंड डोनर्स ना तौरिबा थबकतो डायमंड चौखनबगी हाइबा म यावबनिना कोइना मदुदा होनजरकपा थागचरी अदुगा फेस टू फेस थोरमसि ओइनबो होनबदा मतेंग पांगबिरकपसिंग पुक्चेन चावरबा मनिदंग लाउथोकजगे ओजा कृष्ण चोरोन हाइरोकदगी फेस टू फेस की लुपा चनी पिबिरकपनि तिलोतमा उलौदगी लुपा चनी पिबिरे मदुगा ओजा थोकचोम जयंता दिल्लीदगी लुपा चहुम पिबिरे अदुगा एनजी मेमचा लुपा चंगा पिबिरे याम नुवाइजै अदुगा थागचरी बबिता खेमगनदगिना लुपा चनी म तोंगाना ड्रोन गी दमकता लैबगिनी हाइदना पिरामी ड्रोन गी पैसा मयामना पिरकपसिंग संजदुना पुनमक थमजरी कोइना लैबा सोइदना ngamnabadum honajagani मखन मखन खरा सु खंजरी खरा सु पांगथोके हाइना सोना चानबिरगदि करिगुम्बा हाइतारे लेबाकता थिंगबा लेरक्त्रगदि हेना मदु खुदोंग चानबदum होनजरके हानाना थागचरी मदुगा हौजिक प्रोग्राम की चनी कापा अगेन तापिरगे नौरेम इबेमन लुपा चनी कापिरे थैंक यू सो मच हाना हाना हौजिक हक गेंगजरुबनी लुपा चनी पिबिरकपा थैंक यू सो मच हाना थागचरी ngasigidamakta matang asida pungning warol thorom losinjabagi ayabada logjari mayam panoma section na leminasi afaba yai pabo iminasi ngasi inspector tai gi anobo wari kari wari oidoino haibadi khangdri wari horen numida wairam ijaraga mayam do khudol tamna bona jage puno mapu khurumjari section na leminasi take care Waksingi ulen khanglibi aigi khungangi leira nungshi toirabi Waksingi ulen khanglibi aigi khungangi leira nungshi toirabi yenglure urure mafang kodingda leite nangumbi chamjara bining thibi
leite nangumbi chamjara bining thibi Asha khangdabi awa anathidhabi momonok charaga penjabini aing asha khangdabi awa anathidhabi momonok charaga penjabini kalak mi hau lai jadabi umang mal na hinjabi shunke ke dana ning thi jabi hajana ikai jabi yenglure urure mo phong ko dingda leite nangumbi chamjara bining tibi leite nangumbi chamjara bining tibi aigidi thawaigi thawai oiribi nantani aigidi punsigi oijage aigidi thawaigi thawai oiribi nantani aigidi punsigi oijage mapok khudingi aitagi lepiu chamjarabi aigi kungangi chanu yenglure urure mafam khudingda leite nangumbi chamjarabi ning thibi leite nangumbi chamjara bining thibi waksingi ulen khangibi aigi khunggangi leira nukshi thoirabi yenglure urure mafam kodingda leite nangumbi chamjara bining thibi leite nangumbi chamjara bining thibi Sorat yaithokchare amadi nauna matam lepchare Srimati Thoksom Ongbi Gambhini Devina mahaki nungsijaraba imung manung sagai natei amadi maru mapang khwai punama puthado piramlaga haukiba tang ama tha uhum English singani kunga manga lamtagini ni panba thangja numita Vrindavan prapti oikhre haukiba Mars ki tang 12 English singani kunga manga lamtagi 13 ni panba sagol se numita sorda din tholamba adu sagai gi yum mangba ama yaubadagi लागिबा मार्च के तांग 18 इंग्लिश सिंगनी कुन गमंगा लमतागी कुन निपानबा युमसकेस नुमिता सोदर दिन पांगथोकचरगनी नुमित असिदा लेखिद्रबगी आत्मा शांति गिदमक नमजबा है लेखरदंग सिरि हरि की चरंदा
hari sangritan ga loina na kachagadori upala kes da brahman vaishnava ahalman imai bel maruma pangkhwai punumangna matam chana lengbirak tuna hari nam servan tawirana Diamond TV Wahong Radio gi thongda paujenjari ba Toksom Nabasing machanupa Toksom Kanta Singh machanupa Toksom Ungbi Devla Devi mamongnupi Toksom Ungbi Nuksi Devi mamongnupi Ningtoksom Ungbi Nandita Devi machanupi Nangom Ungbi Melody Devi machanupi Toksom Yuvraj Singh mashunupa Toksom Singlem Singh mashunupa Toksom Zaira Singh mashunupa Toksom Beauty Devi Masunupi, Toksom Soma Elias Tobi Devi Masunupi, Toksom Jogita Devi Masunupi, Hangabok Mayelikai. Hangdokchere, Ningthem Eye Care and Optical, Computerized Eye Testing, Maphamna Arongthong, Opposite Oil Pump near District Hospital, Thawal. Ningthem Eye Care and Optical Asi, Saisakpi, Chansangi Thongangi Hekmachinda, Hangduna Lejere. Mapam asida tonga kudong chaba kaya marum pijari. Mapam asida free eye check-up tawagi amadi frame amadi lens ta 30% ta kudong chaba pijari. Adona season hariba frame adu kariguma tha taruk phawgi manungda dekrabadi mapam asida free da sinjagani. Ningthem Eye Care and Optical hariba asigi tonga ba kudong chaba singdi pediatric eye care, contact lens service, comprehensive eye exam loinana. Tonga ba treatment sing tawjariba sing adudi eye allergies, eye infection, eye inflammation, eye injuries, loinana, dry eye. Hariba sing asi mafam asida layang magi kudong chaba phongbigani. Loinana, mafam asida tonga ba hausagi matamda seasonariba frame amadi lens kaya marum phongbigani. Akupa marol gida makol tobiu 8787-344-541 amukahana 8787-344-541 Arong thongda leiriba oil pump asigi opposite ta leizere ngasi magleng sinbiro Ningthem Eye Care and Opticals. Ahangba pham anikha kaujari Ibemal Bisal Academy Higher Secondary School Sapam Khongjonggi oina Ahangba pham ani kaujari Ahanbada English lecturer Qualification MA English loinana BA Thagi tolo negotiable Ani shubada Chemistry lecturer Qualification MSc Chemistry loinana BA Chahi ani gi takpi tambibagi experience lairaba loinana Thagi tolo negotiable Akupa marol gi dama 8414-040150 Amukana 8414-040150 Hariba number sida call tobiu loinana school award lakpiduna ko pamarol khangbiraba yagani khanghan jariba principal Ibemal Bisal Academy Higher Secondary School Sapam Khongjong Under 12 Manipuri Folk Dance Competition 2024-25 Lagliba Mars ki tang kunga manga English singani kunga manga da Library and Information Center Kaksing da pangthok chagadori Sinjalang jariba Kids Cultural Academy Kaksing Manipur Under 12 Manipuri Folk Dance Competition asigi Chana Kanglol khara haijarabada masagi sahi taraga nithoi phawbagi manungda leiba singna group dance asida saruk yaba yagani group dance asigi duration na minute 9 nigina minute 10 phawbadu pijari registration fee sobdatagi lupa chongan last date of registration lakliba March ki tang manga English singani kunga manga online registration gi dama khudong sabu su pijari 708-566-9220 amukana 708-566-9220 Form Pangbigadaba Mafam Singh, Library Theatre, Kaksing, Image TV, Kaksing, Diamond TV, Khongjong. Competition asigi dama case prize, ahanbada lupali sing tara, ani subada lupali sing nipa, ahum subada lupali sing taru. Akupa marol gidama 7085-669-220 loinana 8787885529. Langshan Bureau, Advanced Computer Learning Center, and Authorized Computer Training Institute under National Institute of Electronics and Information Technology, NILIT, Thawbal Mayai, later. NILIT Amadi, Ministry of Education, Government of Indiana, jointly certified Tauraba, Computer Center Aman, Matik Sharaba NILIT ki Oza Singna, Tapi Tambibada Natana, NILIT na issue Tauriba Lyric Sing Free the Piduna, Tapi Tambiriba, Advanced Computer Learning Center, Thawbal Mayai, later. Mafamasida Tonga Computer ki course Sing Tamnanabagi Kudong Saba Pizari, CABA, MDTP, PGDCA, DCA, BCC, CCC, Teleweight, ZST, AI, Phyton. Masih khaktan na tonga kudong saba su pizari. Free supply of books, 100% scholarship under NSP, genuine certificate, affiliated under NILIT. Separate practical and theory classes. One student, one computer. Regular module exam, free license software, free Wi-Fi. Asida singba kudong saba kaya marum pizari ba mafam.
Last date of registration lakliba March ki tang ani English sing ani kunga manga. Akupa marol gi damo call to view 7005246774. Loinana 8837401047. Loinana WhatsApp number 9615602 Ngasi magtanabiu unabiu Advanced Computer Learning Center and Authorized Computer Training Center Thobal Mayai Lera. Asem sage gi apokpo khurumba gi paujel lakliba lamta gi tarani thoini panba yai farabale papukpa numit March ki tang taraga mathoi ayuk pung taruk taba matamda khengman awang lekai de leiba asem sage gi apokpo khurumba gi thoram pangthok charagani maram asina asem sage gi piba amadi ningol sing amadi sage sa singna apokpo khurumba asida saruga biranaba asem sage sa singi mafamdo paujen jari akopa marol gi dama 8837393957 hariba number asida pau pibiu thoramase ayuk ki pung taruk taba matamda haujagani saglen ayuk pung tara kangan jari ba secretary asem sage apokpa asem kumarjit loinana asem brojen sage cha hangdukchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam asida Ayush ki laing bagi khudong saba phangbiragani loinana makhal khudimaki therapy tobagi khudong saba su phangbigani therapy makhal sing adudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina chima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada basina chingba sigi laing gi khudong saba pijari basi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga ba laina kaya gi maram da su tanabibe yagani Ningtokaba numit tagi na thangja numit ki ayuk pung mapan dagi na pung ani fauba loinana nomaiji numit ayuk pung nipan dagi na nungthil pung mari fauba gi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Pareng Kaksing Khunyai Lekai Nungairaba Paujel New Era Higher Secondary School Thobal Wang Matabana High School Living Certificate Examination 2025 ta Saru Yarima Mahiru Singde Yaifa Paujel Pizari Loinana How Kibat Sahi Kayadagi School Asina Leptona Class 11 Science ki Special Free Foundation Course Tobagumna Handak Chahi Lagliba March ki Tangkun English Singani Kun Mangadagi Paujaragan Last date of form issue Lagliba March ki Tang Tare English Singani Kun Manga Last date of form submission Lagliba March ki Tang Tara Mapan English Singani Kun Manga Ningtina train torbo oza singna subject suna haibadi physics chemistry biology mathematics english amadi computer science na chingba ayukta subject ahum nungthilda subject ahum ayuk pung manga dagi haujaragani arapa mafam dagi course asibu yawbingo mahiro singidama free boarding ki khudong chaba su pizari school asina hawbadagi lepa leitana question loba higher secondary examination singda 4 5th 12 13 14 15 17 loinana 18 amadi 20 rank puthokpa ngamjakre free coaching class asibu interest lebiba mahiro singna pizariba mobile number 8837040537 Loinana 708-524-7055 Amadi 9612-915991 Hariba number sing stegi natada School da lengbi raktuna khangbiba yagani Paujel jariba New Era Higher Secondary School Thobal Wang Mathaba Mapam Chakoba Yaithok Chari Kumari Moirangthem Chanchan Devi Amadi Thobal Athokpa Makha Lekai da leiba Athokpam Nando Singha ki machanupa Siriman Athokpam Vikas Singhaga Lagliba nomaiji numita mangani chakogani haina torumba adu nupa mayumgi ahal ama leitaba haibadi yum mangwana maram oiraga mapam chakobagi thorumasi matam kharagi oina yaithokchare khangan jariba moirangthem Indrajit apokwa moirangthem ongbi Landhoni Devi apopi nongpok semai sikhong bazar Eastern Lily Drinking Water gi Anouba Ezen Mangagi Mafam Miyam da Pizari Eastern Lily Drinking Water Pambi Bisinga Pungdong Bamgi Oina 8131915180 Lightning Enterprises Pungdong Bamdagi Fangbigani Ani Shube Ezen na Water Wall Kanchipur Imphal West Mobile number 7005256034
Ahum Subida Khongampat Mayai Lekai near Primary Health Center Imphal West. Mobile number 8258932950. Sagolban gi oina Belonas Bank Sagolban Tera Pukrambam Lerak mobile number 700509627 Manga Subida Khongman Mangjil Zone 1 Imphal East mobile number 70856588732 Panjaribe agent manga asi Lily Drinking Water gi oina inong nong hangdok chaba agent singi mafam singas de gedo madumna Eastern Lily Drinking Water gi damak pau phobiu English Singani Taragi State Awardee Amadi English Singani Taramapangi Dr. Ambedkar National Awardee Fankraba IBM Sana Embroidery Wool Knitting Kam Vocational Training Center Kwakachel Ngana Pitongna Akanaba Supam Nompang Kangraba Nupi Singidama Chaliba Chahi English Singani Kunga Mangagi February Thadagi Hoduna Tha Ahungi Amadi Long Term Training Gi Oiba Embroidery Wool Knitting Tailoring Loinana Kankal Tubugi Training Ama Hana Gumna Chahi Asigi Show Haujargani Arapa Miyoi Singidama Hostel Gi Khudong Chaba Pijari Saliba Tha Asidi Yauba Nangdrabashu Marakta Anoba Bezama Semduna Tambagi Khudong Chaba Pijari Training Loiriba Singna Embroidery Center Asida Thabak Tawagi Khudong Chaba Su Pijari Pambiba Singna Call Tobiu 70054-38121 Loinana 9233835693 Akang Nabasit Masing Krakatan Khudong Chabasi Lobiu Lengsin Biro IBM Sana Tailoring House Embroidery Wool Knitting Cum Vocational Training Center Kwakatil Nganapitong National Amadi State Awardee MD Zia Ulak Pusamna Makhada Pijariba Layong Sing Asi Layang Jari Manung Changbaya Daba Manung Changbada Chang Nai Daba Manung Changbada Matam Kuina Changba Sauzanan Thaba Amang Thong Mayada Pomba Amang Thong Manung da Pomba Amang Thong da Makun Hulaga Nai Chaba Pistula Amang Thong Gi Akoibada Maring Chatlaga Haga Jaba Puk Nungshit Kaba Gastric Problem Leiba E Taba Chikpa Naba Tonsil Sinus Asma Khwang Naba Thagi Khongkap Chang Naidaba Fingau Chatpa Singli Nauri Sontaba Asina Singba Sing Layang Jari ba Mafam Singdi Kekru Bila North AOC Opposite Kekru Part Imphal Ayuki Pung Tara Dagina Nungtil Gi Pung Manga Fauba Mayang Imphal Kochak Bazarda Ayuki Pung Taruk Dagi Ayuki Pung Mapan Fauba Yaripok Bamo Laikai Kabarstan Road Thangjanumit Amasung Yumsakay sa Khudingi Ayuki Pung Tara Dagi Nungtil Gi Pung Mari Fauba Jumi Colony